ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯤꯅꯥꯛꯁꯤ ꯂꯥꯏꯁ꯭ꯔꯝ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯑꯌꯦꯡꯕꯤ ꯑꯌꯨꯛꯀꯤ ꯆꯥꯛ ꯇꯞꯇꯥꯅ ꯆꯥꯊꯣꯛꯂꯒ ꯂꯨꯈꯥꯒ ꯐꯦꯡꯒꯅꯤ ꯈꯪꯗ ꯅꯝꯁꯤꯜꯂꯝꯂꯒ ꯊꯪꯅꯕ ꯏꯕꯦꯍꯥꯏꯒꯤꯗ ꯐꯝꯗꯨꯅ ꯂꯩꯊꯣꯛꯏ ꯏꯆꯦ ꯏꯕꯦꯍꯥꯏ ꯍꯤꯀꯨ ꯆꯠꯄꯗꯣ ꯈꯔ ꯈꯔ ꯅꯝꯂꯒ ꯀꯟꯅ ꯀꯟꯅ ꯆꯠꯄ ꯌꯥꯗ꯭ꯔꯣ ꯅꯪꯒꯤ ꯍꯤꯀꯨ ꯆꯠꯇꯨꯗꯤ ꯍꯥꯀꯠꯆꯕꯒ ꯑꯝꯇ ꯐꯠꯇ꯭ꯔꯦꯕ ꯍꯦꯟꯗꯨꯝ ꯍꯦꯟꯖꯤꯜꯂꯛꯑꯦꯃꯤ ꯍꯥꯀꯠꯆꯕ ꯀꯟꯅ ꯀꯟꯅ ꯆꯠꯇꯧꯗꯣ ꯅꯪꯒꯤ ꯁꯝꯈꯣꯡꯁꯦ ꯑꯩ ꯊꯦꯡꯕ ꯇꯨꯀꯠꯆꯩꯌꯦ ꯈꯨꯃꯣꯠ ꯑꯃꯅꯤ ꯅꯠꯇꯦ ꯅꯪꯕꯨ ꯅꯀꯣꯛꯀꯁꯦ ꯇꯨꯝꯗꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯥꯏꯕ ꯃꯣꯠꯄꯅ ꯂꯣꯏꯔꯦ ꯀꯥꯎꯕꯨ ꯀꯥꯎꯔꯦꯗ ꯀꯔꯝ ꯀꯥꯟꯗ ꯇꯨꯝꯈꯤꯕꯅꯣ ꯕꯦꯝꯃ ꯅꯌꯨꯝ ꯍꯟꯈꯤꯕꯗ ꯑꯃꯨꯛꯇ ꯇꯨꯝꯊꯣꯛꯑꯁꯨ ꯃꯣꯠꯄꯗ ꯀꯩꯅꯣꯝ ꯇꯧꯔꯦꯀꯣ ꯉꯝꯃꯔꯣꯏ ꯌꯨꯝ ꯍꯜꯂꯒ ꯇꯨꯝꯂꯨꯗꯣꯔꯤꯕꯅꯤ ꯋꯥ ꯉꯥꯡꯗ ꯂꯩꯔꯅꯨꯋꯣ ꯍꯤꯛ ꯐꯥꯗꯧꯗꯣ ꯁꯠ ꯇꯨꯝꯐꯔꯣ ꯑꯩ ꯇꯨꯝꯅꯤꯡꯕ ꯍꯧꯔꯕꯅꯤꯀꯣ ꯏꯕꯦꯍꯥꯏ ꯑꯌꯤꯡꯕꯤ ꯃꯥꯒ ꯃꯥꯟꯅꯕ ꯇꯜꯂꯗꯨꯅ ꯇꯨꯃꯤꯟꯅ ꯍꯤꯛꯇꯨ ꯐꯥꯅꯤꯡꯗ ꯐꯥꯔꯤ ꯁꯣꯝꯗꯅ ꯃꯦꯝꯆꯧꯕꯤ ꯃꯥꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯄꯗ ꯐꯛꯂꯥꯡ ꯃꯁꯤ ꯑꯃꯗ ꯑꯌꯨꯛ ꯆꯥꯕꯒꯤ ꯀꯣꯜꯂꯨꯈꯥꯛ ꯃꯌꯥꯝ ꯑꯃ ꯅꯝꯁꯤꯜꯂꯒ ꯂꯩꯔꯝꯕꯗꯨꯗ ꯁꯥꯎꯔꯞꯅ ꯍꯥꯏ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯕ ꯑꯌꯨꯛ ꯆꯥꯕꯒꯤ ꯀꯣꯟꯁꯤ ꯐꯥꯎꯕ ꯍꯧꯖꯤꯛꯐꯥꯎ ꯐꯦꯜꯂꯝꯗꯦ ꯅꯠꯇꯦ ꯃꯁꯤꯒꯤ ꯃꯧꯁꯦ ꯃꯁꯤ ꯆꯥꯃꯣꯠꯅꯕꯤꯁꯦ ꯃꯁꯦ ꯑꯩꯕꯨ ꯀꯔꯝ ꯉꯥꯡꯅꯔꯁꯤꯒꯦꯕ ꯑꯩꯕꯨ ꯏꯆꯥꯅꯨꯄꯤ ꯊꯣꯠꯅ ꯆꯦꯡꯖꯝꯕꯤ ꯑꯃ ꯂꯩꯔꯤꯕꯗꯨꯅꯅꯦ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯀꯇꯟ ꯆꯨꯕꯤꯁꯤꯅ ꯀꯣꯟꯁꯦ ꯐꯦꯡꯗ꯭ꯔꯕꯁꯨ ꯃꯥꯅ ꯀꯣꯛ ꯐꯦꯡꯗꯣꯛꯄ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯑꯩꯅꯦ ꯑꯩ ꯍꯥꯏꯔꯤꯕꯁꯤꯅꯦ ꯑꯩ ꯌꯦꯡꯉꯨ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗꯅꯦ ꯑꯐꯕ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯦ ꯍꯥꯏ ꯄꯦꯇ꯭ꯔꯨ ꯇꯥꯕ꯭ꯔꯥ ꯆꯥꯛꯈꯨꯝꯁꯤꯗ ꯄ꯭ꯔꯞ ꯂꯥꯎ ꯇꯥꯗꯕ꯭ꯔꯥ ꯁꯤꯕꯣ ꯍꯥꯏ ꯄꯦꯇ꯭ꯔꯨ ꯍꯥꯏ ꯏꯃꯥꯒꯤ ꯑꯃꯨꯇꯣꯝꯕꯤ ꯅꯪꯕꯨ ꯅꯅꯥꯗꯨ ꯄꯪꯂꯕ꯭ꯔꯣ ꯁꯤꯕꯣ ꯄꯦꯇ꯭ꯔꯨꯛ ꯁꯥꯎꯔꯤ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯒ ꯏꯃꯥ ꯑꯩꯅ ꯑꯗꯨꯒꯤ ꯑꯃꯨꯇꯣꯝꯕꯤ ꯍꯥꯏꯕ ꯃꯤꯡꯗꯣ ꯀꯧꯔꯅꯨꯁꯤ ꯌꯥꯔꯣꯏꯗ꯭ꯔꯕ ꯅꯣꯏ ꯅꯠꯇꯦ ꯅꯣꯏꯒꯤꯁꯦ ꯅꯆꯥ ꯂꯩꯁꯥꯕꯤ ꯑꯩꯁꯦ ꯃꯤꯌꯥꯝꯃꯥꯡꯗ ꯌꯣꯜꯂꯤꯕ꯭ꯔꯕ ꯇꯧꯔꯤꯁꯤ ꯃꯥꯅ ꯑꯩꯈꯣꯏꯅ ꯁꯥꯎꯖꯤꯜꯂꯛꯇꯅ ꯇꯧꯔꯤꯁꯤ ꯍꯦ ꯌꯦꯡꯅꯤꯡꯗꯦꯀꯣ ꯅꯪꯗꯤ ꯑꯩꯅ ꯅꯨꯡꯁꯤꯅ ꯄꯦꯇ꯭ꯔꯨꯛ ꯍꯥꯏꯅ ꯀꯧꯕꯗꯗꯤ ꯂꯥꯛꯄ꯭ꯔꯥ ꯍꯥ ꯑꯃꯨꯇꯣꯝꯕꯤ ꯀꯧꯔꯀꯥꯟꯗ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯄ꯭ꯔꯞ ꯆꯦꯜꯂꯛꯏꯁꯦ ꯍꯣ ꯇꯥꯗꯕ ꯀꯩꯅꯣ ꯈꯪꯗꯦ ꯑꯃꯨꯇꯣꯝꯕꯤ ꯀꯧꯔꯗꯤ ꯇꯥꯔꯕ ꯅꯠꯇ꯭ꯔꯣ ꯌꯥꯔꯦ ꯅꯪꯅꯁꯨ ꯈꯣꯏꯗꯥꯖꯔꯦ ꯄꯦꯇ꯭ꯔꯨꯛꯇꯒꯤ ꯊꯥꯡꯉꯩꯁꯦ ꯅꯪꯅ ꯄꯥꯝꯖꯕ ꯑꯃꯨꯇꯣꯝꯕꯤꯗꯣ ꯑꯗꯨ ꯑꯣꯜꯂꯁꯤ ꯏꯃꯥ ꯑꯩ ꯁꯥꯎꯔꯛꯀꯅꯤꯀꯣ ꯁꯥꯎꯒꯤꯁꯨ ꯀꯣꯟꯅ ꯁꯥꯎꯔꯣ ꯁꯦ ꯀꯣꯟ ꯑꯃꯥꯡꯕ ꯂꯩꯔꯤꯁꯦ ꯄ꯭ꯔꯞ ꯑꯝꯇ ꯐꯦꯡꯉꯨꯁꯨ ꯆꯠꯂꯣ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯊꯣꯛꯄꯗ ꯗꯥꯎꯒ ꯑꯝꯇ ꯌꯥꯔꯔꯣꯏ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯉꯁꯥꯏꯗꯤ ꯏꯅꯝꯃꯅ ꯂꯣꯏꯁꯤꯜꯍꯧꯕꯅꯤ ꯐꯦꯡꯉꯝꯗ꯭ꯔꯤꯕꯀꯣ ꯐꯦꯡꯉꯝꯗꯕꯒꯤ ꯅꯠꯇ꯭ꯔꯣ ꯑꯁꯤꯗ ꯁꯤꯃꯨꯛ ꯋꯥꯡꯅ ꯑꯃꯥꯡꯕ ꯀꯣꯜꯂꯤꯛꯁꯤꯡꯁꯦ ꯄꯩꯔꯒ ꯂꯩꯔꯤꯁꯦ ꯄꯦꯜꯂꯕꯅꯤ ꯑꯩ ꯆꯥꯛꯁꯨ ꯊꯣꯡꯕ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯈꯩꯁꯨ ꯑꯩꯅ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯑꯩ ꯂꯩꯁꯥꯕꯤꯅꯤ ꯍꯥꯏꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄꯒ ꯁꯪꯗ꯭ꯔꯦ ꯃꯧ ꯆꯥꯖꯦꯟꯕꯤ ꯁꯥꯗꯅ ꯊꯕꯛ ꯃꯈꯩ ꯑꯩꯅ ꯂꯣꯏ ꯇꯧꯔꯝꯅꯤꯅ ꯃꯤ ꯄꯨꯟꯕ ꯉꯝꯗ꯭ꯔꯦ ꯉꯁꯥꯏꯇꯅꯤ ꯑꯩꯅ ꯏꯅꯝꯃꯗ ꯆꯥꯛꯁꯨ ꯑꯩꯅ ꯊꯣꯡꯂꯕꯅꯤꯅ ꯀꯣꯟꯁꯤꯗꯤ ꯏꯅꯝꯃꯗ ꯐꯦꯡꯉꯣꯅ ꯍꯥꯏꯔꯝꯕꯗꯣ ꯍꯣ ꯅꯕꯨꯡꯅ ꯌꯨꯝꯁꯤꯗ ꯃꯧꯅꯦꯗꯨꯅ ꯄꯨꯔꯛꯂꯤꯕ ꯅꯨꯄꯤꯁꯦ ꯃꯧ ꯅꯠꯇꯤꯌꯦ ꯀꯇꯟ ꯆꯨꯕꯤꯅꯦ ꯀꯇꯟ ꯆꯨꯕꯤ ꯃꯥꯒ ꯃꯥꯟꯅꯕ ꯍꯧꯅꯗꯦ ꯏꯆꯥꯁꯤꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯀꯣꯟꯁꯤꯡꯁꯦ ꯑꯃꯨꯛꯇ ꯐꯦꯡꯗꯣꯛꯁꯨ ꯅꯣꯏ ꯑꯩ ꯂꯩꯇ꯭ꯔꯗꯤ ꯅꯣꯏ ꯆꯥꯛ ꯊꯣꯡꯐꯥꯎ ꯇꯟꯗꯅꯅꯦ ꯑꯃꯥꯡꯕ ꯀꯣꯠꯂꯒ ꯆꯥꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯅꯣꯏ ꯊꯣꯛꯅ ꯇꯨꯀꯠꯆꯈ꯭ꯔꯦꯗꯀꯣ ꯏꯃꯥ ꯏꯕꯦꯝꯃ ꯅꯠꯇꯦ ꯅꯪ ꯂꯩꯇ꯭ꯔꯗꯤ ꯀꯀꯥꯏꯗꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯅꯠꯇꯦ ꯅꯪꯕꯨ ꯌꯨꯝꯁꯤꯗ ꯂꯩꯇꯗꯅ ꯀꯗꯥꯏꯗ ꯂꯩꯔꯨꯒꯦ ꯍꯥꯏꯔꯤꯅꯣ ꯏꯋꯥꯃꯌꯨꯝꯗ ꯑꯩꯕꯨ ꯏꯋꯥꯃꯌꯨꯝꯗ ꯂꯩꯇꯗꯅ ꯀꯥꯏ ꯂꯩꯔꯁꯨ ꯍꯥꯏꯅꯣ ꯀꯨꯏꯔꯔꯣꯏ ꯑꯩ ꯌꯨꯝ ꯄꯥꯟꯈ꯭ꯔꯗꯧꯅꯤ ꯅꯣꯏꯒꯤ ꯆꯥꯛ ꯊꯣꯡꯕ ꯐꯤ ꯁꯨꯕꯗꯅꯦ ꯑꯩ ꯋꯥꯔꯦ ꯑꯗꯨꯅ ꯏꯋꯥꯃꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯑꯝꯇ ꯂꯩꯖꯔꯨꯒꯦ ꯍꯥꯏꯌꯣ ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯉꯤ ꯅꯌꯨꯝ ꯄꯥꯜꯂ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯅꯤ ꯀꯥꯏꯅ ꯅꯨꯡꯉꯥꯏꯗꯀꯣ ꯏꯃꯥ ꯏꯕꯦꯝꯃ ꯅꯪꯅ ꯆꯠꯇꯣꯏꯗꯣ ꯃꯤꯅꯥꯏꯐꯝ ꯀꯥꯕ ꯆꯠꯇꯣꯏꯅꯦ ꯅꯨꯡꯉꯥꯏꯕ ꯆꯠꯄ ꯅꯠꯇꯦ ꯃꯤꯅꯥꯏ ꯑꯣꯏꯒꯦꯔꯥ ꯀꯩ ꯑꯣꯏꯒꯦꯒꯦ ꯑꯩꯗꯤ ꯆꯠꯈ꯭ꯔꯅꯤ ꯍꯦ ꯅꯞꯆꯨꯕꯤ ꯅꯅꯥꯇꯣꯟ ꯁꯨꯃꯥꯡꯗꯨ ꯐꯥꯎꯕ ꯂꯨꯅ ꯅꯥꯟꯅ ꯊꯝꯕ ꯍꯩꯇ꯭ꯔꯤ ꯑꯗꯨꯒ ꯃꯌꯨꯝ ꯄꯥꯟꯕꯩ ꯋꯥꯈꯜꯒꯁꯨ ꯈꯜꯂꯗꯅ ꯊꯨꯝꯃꯣꯛ ꯋꯥꯟꯕꯤꯁꯤꯗꯤ ꯌꯦꯡꯅꯤꯡꯗꯦꯀꯣ ꯀꯣꯟꯗꯨ ꯑꯗꯨꯝ ꯐꯦꯡꯉꯨꯁꯨ ꯆꯠꯂꯣ ꯏꯃꯤꯌꯥ ꯄꯦꯇ꯭ꯔꯨꯛ ꯐꯦꯠ ꯇꯧꯔꯝꯗꯨꯅ ꯀꯣꯟ ꯑꯃꯥꯡꯕꯁꯤꯡꯗꯨ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯈꯤ ꯃꯦꯝꯆꯧꯕꯤ ꯃꯊꯟꯇ ꯑꯃꯨꯛ ꯍꯩꯖꯩ ꯏꯃꯧ ꯅꯨꯄꯤ ꯍꯨꯏ ꯃꯥꯟꯕꯤ ꯁꯨꯅꯤꯡꯗꯕꯗꯨꯅ ꯀꯗꯥꯏꯃꯨꯛ ꯌꯧꯈ꯭ꯔꯕꯖꯥꯠ ꯃꯗꯨ ꯍꯜꯂꯛꯈꯤꯁꯅꯨꯀꯣ ꯃꯦꯝꯆꯧꯕꯤ ꯏꯇꯤꯛ ꯈꯪꯍꯟꯒꯦꯕ ꯑꯌꯤꯡꯕꯤ ꯃꯥꯗꯤ ꯉꯁꯥꯏꯅ ꯍꯜꯂꯛꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯇꯨꯝꯈ꯭ꯔꯕꯅꯤ ꯃꯧ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯕꯇꯅꯤ ꯑꯌꯤꯡꯕꯤ ꯃꯍꯥꯛ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯃꯒꯨꯜꯗꯤ ꯃꯆꯦꯠ ꯑꯃꯇ ꯆꯦꯟꯕ ꯅꯠꯇꯦ ꯁꯨꯅꯤꯡꯗꯕ ꯃꯇꯟ ꯌꯥꯝꯅ ꯇꯟꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯌꯤꯡꯕꯤ ꯃꯅꯦꯝꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯨ ꯆꯦꯜꯂꯝꯗꯦ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯆꯥꯕ ꯇꯨꯝꯕ ꯁꯤ ꯈꯛꯇꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯄꯦꯇ꯭ꯔꯨꯛꯅ ꯆꯥꯒꯗ ꯊꯣꯡꯂꯝꯃꯤ ꯑꯌꯤꯡꯕꯤ ꯆꯪꯉꯛꯇꯨꯅ ꯄꯦꯇ꯭ꯔꯨ ꯀꯔꯤ ꯃꯊꯦꯜ ꯊꯣꯡꯉꯦ ꯍꯥꯔ ꯑꯌꯤꯡꯕꯤ ꯆꯥꯎꯅ ꯀꯌꯥ
ꯀꯌꯥꯗꯣ ꯁꯤꯆꯤꯟ ꯌꯦꯡꯉꯨꯅꯤ ꯃꯤꯅ ꯍꯪꯉꯤꯁꯤ ꯇꯥꯁꯟꯅꯗꯕꯤ ꯍꯥ ꯀꯥꯏꯅ ꯍꯣ ꯀꯔꯤ ꯃꯊꯦꯜ ꯊꯣꯡꯂꯒꯦ ꯍꯥꯏꯕ ꯍꯣ ꯍꯥꯔ ꯍꯥꯏꯕ ꯀꯌꯥꯗꯣ ꯁꯤꯆꯤꯟ ꯌꯦꯡꯉꯨꯀꯣ ꯑꯃꯨꯛꯀꯁꯨ ꯍꯥ ꯀꯥꯏꯅ ꯍꯦ ꯅꯪꯒꯤꯁꯦ ꯑꯃꯨꯛ ꯁꯤꯆꯤꯔꯥ ꯃꯤꯅ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯒꯦ ꯍꯥꯏꯔꯒ ꯅꯪꯅ ꯎꯁꯤꯠꯇꯕꯒꯤ ꯃꯑꯣꯡꯗ ꯍꯥ ꯍꯥ ꯀꯥꯏꯗꯤ ꯀꯩꯅꯣ ꯍꯥ ꯀꯩꯅꯣꯕ ꯄꯦꯇ꯭ꯔꯨꯛ ꯁꯥꯎꯔꯞꯅ ꯍꯣ ꯍꯥꯔ ꯍꯥꯏꯕ ꯍꯥꯔ ꯆꯥꯕ ꯌꯥꯕ ꯍꯥꯔꯗꯣ ꯑꯗꯨ ꯊꯣꯡꯉꯦ ꯍꯥꯏꯕ ꯀꯩꯅꯣ ꯈꯪꯗꯦ ꯃꯅꯥꯁꯦ ꯁꯦꯡꯗꯣꯛꯃꯟꯗꯗꯅ ꯄꯪꯂꯕ ꯀꯩꯅꯣ ꯑꯌꯤꯡꯕꯤ ꯃꯥꯅ ꯑꯣꯏꯅ ꯊꯣꯛ ꯑꯣꯟꯈꯠꯇꯨꯅ ꯐꯖꯅ ꯅꯔꯣꯟ ꯅꯔꯤꯗꯣ ꯆꯨꯝꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯅꯔꯣꯟꯗꯤ ꯁꯦꯡꯗꯦ ꯍꯥ ꯍꯥꯏꯌꯦ ꯅꯠꯇꯦ ꯀꯩ ꯆꯥꯟꯅꯔꯤꯒꯦꯕ ꯌꯥꯝ ꯉꯥꯡꯗꯧꯔꯤ ꯅꯝꯕ ꯅꯪ ꯂꯥꯛꯑꯣ ꯆꯥꯛꯁꯦ ꯅꯪ ꯑꯣꯏꯅ ꯊꯣꯡꯉꯨ ꯂꯥꯛꯑꯣ ꯆꯠꯈ꯭ꯔꯦ ꯍꯥꯏ ꯆꯥꯛ ꯊꯣꯡꯉꯨ ꯂꯥꯛꯑꯣ ꯀꯥꯏꯅ ꯅꯪ ꯂꯩꯅ ꯑꯩꯅ ꯀꯩꯒꯤ ꯆꯥꯛ ꯊꯣꯡꯗꯧꯔꯤꯕ ꯅꯠꯇꯦ ꯏꯅꯝꯃ ꯌꯨꯝꯁꯤꯗ ꯃꯧꯔꯤꯁꯤꯕꯨ ꯑꯩꯔꯣ ꯏꯅꯝꯃꯔꯣ ꯂꯩꯁꯥꯕꯤ ꯑꯩꯅ ꯀꯦꯗꯅ ꯃꯧꯗ ꯂꯩꯒꯗꯕꯁꯤꯗ ꯍꯧꯗꯣꯡ ꯂꯝꯕꯣꯏ ꯃꯥꯟꯈꯩ ꯆꯥꯛꯈꯨꯝꯁꯤ ꯅꯝꯁꯤꯜꯂꯒ ꯂꯩ ꯄꯦꯠꯄ ꯌꯥꯝ ꯉꯥꯡꯒꯅꯨꯀꯣ ꯑꯩ ꯇꯥꯅꯤꯡꯗꯦ ꯆꯥꯛꯇꯨ ꯑꯗꯨꯝ ꯐꯖꯅ ꯊꯣꯡꯉꯣ ꯏꯟꯁꯥꯡ ꯈꯛꯇꯣ ꯍꯥꯎꯍꯜꯂꯨ ꯀꯔꯤꯒꯨꯝꯕ ꯖꯨꯠꯃꯦꯟ ꯆꯥꯗꯅ ꯍꯦꯛ ꯄꯨꯊꯣꯔꯛꯑꯕ ꯈꯣꯡꯕꯥꯟ ꯌꯧꯔꯦ ꯈꯪ ꯄꯦꯇ꯭ꯔꯨꯛꯅ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯃꯦꯝꯆꯧꯕꯤꯒꯤ ꯈꯣꯟꯖꯦꯜꯅ ꯍꯥꯏꯔꯛꯏ ꯏꯁ ꯌꯥꯝ ꯆꯥꯎꯕꯒꯤ ꯃꯑꯣꯡꯅꯦꯕ ꯍꯥ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯅ ꯑꯉꯥꯡꯁꯤꯅ ꯇꯧꯗꯨꯅ ꯂꯩꯔꯦ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕꯒꯤ ꯃꯍꯨꯠ ꯅꯪꯅ ꯑꯃꯨꯛ ꯋꯥ ꯆꯥꯎꯅ ꯉꯥꯡꯂꯤꯕꯅꯤꯅꯦ ꯍꯥ ꯌꯥꯝ ꯅꯨꯡꯁꯤꯔꯦꯍꯦ ꯅꯨꯡꯁꯤꯔꯦ ꯀꯩꯅꯣ ꯏꯃꯥ ꯄ꯭ꯔꯕꯞ ꯆꯥꯛꯈꯨꯝꯁꯦ ꯆꯪꯕꯤꯔꯒ ꯈꯠꯅꯕ ꯍꯧꯕꯤꯔꯛꯏꯁꯤꯕꯣ ꯈꯠꯅꯕꯒ ꯍꯧꯕꯤꯔꯛꯀꯅꯨ ꯍꯧꯖꯤꯛꯀꯥꯟꯅꯦ ꯃꯤꯗꯤ ꯊꯝꯈ꯭ꯔꯣ ꯍꯨꯏ ꯐꯥꯎ ꯆꯤꯛꯅꯗ꯭ꯔꯕꯅꯤ ꯈꯠꯅꯕ ꯀꯥꯏꯗꯣ ꯌꯥꯝ ꯂꯦꯝꯖꯗꯕ ꯊꯕꯛꯅꯤ ꯅꯪꯉꯣꯟꯗꯒꯤꯗꯤ ꯑꯩꯅ ꯍꯦꯟꯅ ꯈꯠꯅꯕ ꯄꯥꯝꯗꯦꯅꯦ ꯍꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯉꯥꯡꯕꯤꯔꯅꯨ ꯑꯣꯟꯁꯤꯟꯕꯤꯔꯅꯨ ꯍꯣ ꯑꯩꯅ ꯍꯦꯟꯅ ꯉꯥꯡꯖꯅꯤꯡꯗꯤꯌꯦ ꯉꯥꯡꯗꯅꯕ ꯊꯕꯛꯇꯣ ꯅꯪꯁꯨ ꯇꯧꯔꯛꯑꯣ ꯅꯠꯇꯦ ꯅꯪꯕꯨ ꯃꯧ ꯑꯃꯅꯦꯅ ꯌꯨꯝꯁꯤꯒꯤ ꯊꯕꯛ ꯃꯅꯥꯝꯇ ꯇꯧꯕ꯭ꯔꯣ ꯕꯦꯝꯃ ꯅꯪ ꯍꯦꯟꯗꯤ ꯍꯦꯃꯜꯂꯕꯅꯤ ꯍꯥꯏꯔꯤꯕꯁꯤ ꯅꯪꯗꯧꯅ ꯇꯧꯕ ꯂꯩꯀꯥꯏꯁꯤꯗ ꯀꯅꯥꯝ ꯌꯥꯎꯗꯦꯅꯦ ꯅꯃꯥꯏꯕ ꯄꯥꯜꯂꯤꯕꯗꯨꯕꯨ ꯈꯔ ꯏꯀꯥꯏꯌꯣ ꯑꯩꯅ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯅ ꯂꯥꯛꯂꯤꯕꯁꯦ ꯊꯕꯛ ꯁꯨꯒꯦ ꯃꯤꯅꯥꯏ ꯑꯣꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯅꯠꯆꯗꯤꯌꯦ ꯃꯍꯥꯔꯥꯅꯤ ꯑꯣꯏꯅ ꯐꯝꯖꯥ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯌꯨꯝꯁꯤꯗ ꯅꯪꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯥꯏ ꯍꯥꯏꯌꯨ ꯑꯩꯈꯣꯏꯁꯤꯅ ꯀꯔꯤꯅꯣꯕ ꯍꯩꯃꯥ ꯈꯪꯗ꯭ꯔꯤꯕ ꯍꯧꯖꯤꯛꯐꯥꯎ ꯑꯩꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯗꯤ ꯂꯩꯔꯤꯕ ꯅꯣꯏ ꯃꯌꯥꯝꯁꯤꯅ ꯃꯍꯥꯔꯥꯅꯤꯒꯤ ꯁꯦꯕꯥ ꯇꯧꯅꯕ ꯃꯤꯅꯥꯏ ꯇꯥꯔꯦꯗꯅ ꯑꯁꯤꯐꯥꯎ ꯈꯪꯖꯗꯦ ꯄꯦꯇ꯭ꯔꯨꯛ ꯁꯥꯎ ꯏꯁ ꯀꯔꯤ ꯑꯩꯈꯣꯏ ꯃꯤꯅꯥꯏ ꯀꯩꯅ ꯏꯅꯝꯃ ꯍꯧꯒꯅꯨꯀꯣ ꯌꯥꯝ ꯍꯧꯒꯅꯨ ꯃꯦꯝꯆꯧꯕꯤꯅ ꯀꯗꯥꯏ ꯂꯩꯈ꯭ꯔꯦ ꯊꯣꯡꯒꯥꯛꯁꯩꯗꯣ ꯃꯍꯥꯔꯥꯅꯤ ꯅꯝꯊꯤꯕꯤ ꯈꯨꯅꯤꯡ ꯀꯥꯏꯝ ꯍꯧꯖꯤꯛ ꯃꯤꯅꯥꯏ ꯑꯩꯅ ꯃꯀ꯭ꯂꯥꯕꯁꯤꯗ ꯊꯣꯡꯒꯥꯛꯁꯩꯁꯤꯅꯅꯦ ꯑꯃꯨꯛꯇ ꯁꯦꯠ ꯂꯥꯎꯅ ꯁꯥꯟꯊꯒꯦ ꯀꯗꯥꯏ ꯂꯩꯈ꯭ꯔꯦ ꯆꯩꯗꯣ ꯏꯁ ꯑꯩꯁꯤ ꯐꯨꯗꯣꯏꯕ ꯐꯨꯗꯣꯏꯕ ꯑꯃꯨꯛꯇꯕꯨ ꯅꯣꯛꯀꯦ ꯑꯩꯁꯤ ꯐꯨꯗꯣꯏꯅꯦꯌꯦ ꯃꯣꯏꯅ ꯐꯨꯗꯣꯏꯕ ꯈꯌꯥꯗꯣ ꯁꯤꯆꯨꯝ ꯌꯧꯅꯤ ꯃꯁꯦ ꯈꯪꯉꯤꯕ ꯑꯗꯨꯕꯨꯗꯤ ꯄꯦꯇ꯭ꯔꯨꯛ ꯆꯥꯛ ꯊꯣꯡꯅꯕ ꯊꯝꯕ ꯁꯤꯡꯒꯩꯕꯥꯛ ꯑꯗꯨ ꯃꯃꯥꯗ ꯐꯠꯄꯤꯗꯨꯅ ꯏꯃꯥ ꯁꯤꯡ ꯍꯦꯛꯇ ꯃꯊꯧ ꯇꯧꯔꯣꯁꯤ ꯅꯣꯛꯂꯤ ꯃꯌꯥꯁꯤꯗ ꯁꯤꯡꯒꯩꯕꯥꯛꯁꯤꯔ ꯅꯝꯁꯤꯡꯒꯤꯁꯨ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦꯕ ꯄꯤꯔꯧ ꯀꯗꯥꯏ ꯃꯦꯝꯆꯧꯕꯤ ꯁꯤꯡꯒꯩꯕꯥꯛꯇꯨꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯈꯨꯋꯣꯝꯗꯨꯗ ꯑꯃꯨꯔꯛ ꯁꯦꯠ ꯂꯥꯎꯅ ꯀꯜꯂꯤ ꯍꯤꯒꯠꯂꯣ ꯅꯌꯥꯗ ꯍꯤꯒꯠꯂꯣ ꯅꯣꯛꯈꯨꯑꯣ ꯍꯅꯨꯕꯤ ꯀꯣꯛꯆꯥꯛꯄꯤ ꯅꯪ ꯍꯅꯨꯔꯛꯄꯒꯤ ꯅꯪ ꯅꯥꯀꯣꯡꯗꯨ ꯆꯥꯕ꯭ꯔꯣ ꯃꯤ ꯑꯩꯒꯤ ꯈꯨꯕꯣꯝ ꯊꯣꯠꯊꯣꯠ ꯂꯥꯎꯕꯁꯤꯗ ꯁꯤꯡꯒꯩꯕꯥꯛꯇꯨꯅ ꯍꯦꯛꯇ ꯀꯜꯂꯩꯗꯨꯕꯨ ꯅꯠꯇꯦ ꯑꯩꯒꯤ ꯉꯧꯔꯣꯛ ꯉꯧꯕ ꯈꯨꯕꯣꯝꯁꯦ ꯆꯩꯐꯝ ꯃꯃꯤꯠ ꯇꯥꯍꯟꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯩꯕꯨ ꯀꯣꯛ ꯆꯥꯛꯄ ꯀꯥꯏ ꯍꯩ ꯅꯨꯔꯥ ꯊꯥꯡꯕꯤ ꯆꯃꯣꯠꯅꯕꯤ ꯁꯨꯅꯤꯡꯗꯕꯤ ꯅꯪ ꯑꯃꯨꯛꯀ ꯁꯤꯡꯒꯩꯕꯥꯛꯁꯤꯅ ꯀꯜꯂꯧ ꯍꯥꯏꯕ꯭ꯔꯥ ꯑꯩꯕꯨ ꯅꯨꯔꯥ ꯊꯥꯡꯕꯤ ꯆꯃꯣꯠꯅꯕꯤ ꯀꯥꯏꯅ ꯅꯣꯏꯒꯤꯁꯦ ꯑꯩꯉꯣꯟꯗ ꯐꯖꯅ ꯍꯧꯔꯦ ꯐꯩꯌꯦꯕ ꯍꯣꯔꯦꯟ ꯅꯆꯥ ꯅꯨꯄꯥꯗꯣ ꯂꯥꯛꯈꯤꯁꯅꯨ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣꯕ ꯅꯣꯏ ꯏꯆꯥ ꯅꯨꯄꯥꯗ ꯄꯥꯎ ꯇꯝꯂꯒ ꯑꯩꯕꯨ ꯐꯨꯍꯟꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯩꯅ ꯅꯨꯔꯥ ꯊꯥꯡꯕꯤ ꯍꯥꯏꯕꯒꯤ ꯐꯨꯍꯟꯗꯧꯔꯤꯕꯅꯤ ꯑꯩꯉꯣꯟꯗ ꯐꯨꯈꯤꯕ ꯁꯨꯃꯥꯏꯅ ꯏꯃꯥꯗꯁꯨ ꯑꯩꯅꯅꯦ ꯅꯆꯥ ꯅꯨꯄꯥ ꯏꯟꯁꯤꯜꯂꯒ ꯐꯨꯍꯟꯗꯣꯏꯕ ꯑꯣ ꯉꯝꯂꯕꯗꯤ ꯐꯨꯍꯜꯂꯣ ꯁꯛꯇꯥ ꯊꯤꯅꯣꯏ ꯀꯣꯟꯁꯤꯟꯅꯕ ꯂꯦꯝꯗꯦ ꯍꯅꯨꯕꯤꯅꯤ ꯀꯥꯏꯅ ꯕꯤꯔꯤ ꯃꯅꯝ ꯏꯅꯝ ꯅꯝꯃꯗꯅ ꯆꯠꯊꯣꯛꯑꯁꯦ ꯑꯌꯦꯡꯕꯤ ꯑꯁꯤ ꯍꯥꯏꯔꯝ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯈꯤ ꯃꯦꯝꯆꯧꯕꯤ ꯃꯆꯤꯟꯗ ꯍꯥꯏꯖꯩ ꯑꯁꯤꯕꯨ ꯏꯁꯣꯔꯁꯤꯡꯅ ꯑꯩꯒꯤ ꯏꯃꯧꯅꯤꯗꯣ ꯍꯥꯏꯗꯅ ꯂꯥꯏꯕꯛꯁꯤ ꯇꯝꯃꯛꯏꯁꯤꯕꯨ ꯅꯠꯇꯦ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯊꯋꯥꯏꯁꯤ ꯆꯥꯛꯂꯦ ꯍꯥꯏꯕꯅꯤꯗ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯝꯕꯧꯁꯨ ꯊꯕꯛ ꯁꯨꯔꯨꯕꯗꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯄꯨꯔꯣꯏꯕ ꯍꯦꯛ ꯍꯜꯂꯛꯄꯒ ꯑꯌꯤꯡꯕꯤ ꯃꯥꯅ ꯀꯞꯁꯤꯟꯅꯗꯨꯅ ꯍꯦꯛꯇ ꯑꯁꯨꯝꯅ ꯍꯥꯏ ꯃꯣꯏꯗ ꯌꯦꯡꯉꯨꯇꯨ ꯈꯨꯕꯣꯝꯗ ꯇꯥꯔꯤꯕ ꯆꯩꯒꯤ ꯃꯃꯤꯁꯦ ꯅꯣꯏ ꯅꯃꯥꯁꯤꯅ ꯁꯤꯡꯒꯩꯕꯥꯛꯅ ꯀꯟꯕꯒꯤꯅꯦ ꯀꯔꯤ ꯅꯠꯇꯦ ꯅꯪꯅ ꯀꯔꯤ ꯍꯥꯏꯔꯨꯕꯒꯤ ꯏꯃꯥꯅ ꯁꯤꯡꯒꯩꯕꯥꯛꯅ ꯀꯜꯂꯤꯕꯅꯤ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯑꯩꯅ ꯆꯥꯛꯈꯨꯝꯗ ꯄꯦꯇ꯭ꯔꯨꯛꯅ ꯆꯥꯛ ꯊꯣꯡꯕꯗꯣ ꯌꯦꯡꯂꯤꯉꯩ ꯆꯥꯛ ꯊꯣꯡꯅꯕ ꯁꯤꯡꯒꯩꯕꯥꯛꯇꯨꯅ ꯍꯦꯛꯇ ꯀꯜꯂꯛꯏꯅꯦ ꯈꯪꯉꯕ ꯅꯪꯅ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯏꯃꯥꯅ ꯍꯦꯛꯇ ꯐꯨꯔꯛꯇꯧꯗꯤ ꯅꯠꯇꯦꯁꯦ ꯅꯪ ꯀꯩꯅꯣꯝꯗꯤ ꯁꯣꯏꯅ ꯍꯥꯏꯔꯝꯒꯅꯤ ꯍꯥꯏꯗꯦ ꯍꯥꯏꯕ ꯀꯩꯅꯣ ꯈꯪꯗꯦ ꯍꯥꯏꯗꯦꯕ ꯑꯩꯅ ꯍꯥꯏꯗꯦ ꯍꯥꯏꯕꯗ ꯌꯥꯝ ꯊꯥꯖꯗ꯭ꯔꯗꯤ ꯇꯣꯛꯑꯣ ꯌꯥꯔꯦ ꯑꯩ ꯋꯥ ꯈꯛꯇ ꯉꯥꯡꯖꯔꯣꯏꯕ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯏꯗꯤ ꯑꯗꯨꯅ ꯑꯗꯨꯝ ꯐꯔꯦ ꯅꯨꯄꯤ
ꯅꯪꯅ ꯋꯥ ꯉꯥꯡꯗ꯭ꯔꯗꯤ ꯑꯩꯁꯦ ꯋꯥꯏ ꯈꯔꯗꯤ ꯁꯪꯒꯅꯤ ꯑꯌꯤꯡꯕ ꯀꯞꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯂꯒ ꯃꯄꯨꯔꯣꯏꯕꯗ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯂꯒ ꯁꯥꯎꯔꯞꯅ ꯑꯣ ꯅꯪꯗꯤ ꯅꯍꯥꯟ ꯃꯈꯩ ꯑꯩ ꯂꯩꯕꯁꯤꯗ ꯋꯥꯏꯒ ꯌꯥꯝ ꯆꯤꯜꯂꯤꯖꯥꯠ ꯑꯣꯏꯔꯦ ꯑꯁ ꯐꯥꯒꯤꯗꯧꯅꯤ ꯀꯩꯗꯧꯒꯦ ꯅꯪ ꯁꯤꯅ ꯁꯥꯎꯒꯟꯈ꯭ꯔꯦ ꯑꯣꯏꯕ ꯍꯧꯒꯅꯨꯀꯣ ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯧꯒꯅꯨ ꯅꯣꯏ ꯅꯃꯥꯅ ꯐꯨꯕꯒꯤ ꯈꯔꯒ ꯁꯥꯎꯅꯤꯡ ꯂꯩ ꯅꯪꯉꯣꯟꯗ ꯂꯣꯏ ꯇꯥꯏꯅꯔꯛꯇꯅ ꯑꯔꯦꯝꯕꯗ ꯅꯨꯄꯥ ꯅꯪ ꯆꯩ ꯆꯥꯔ ꯇꯣꯛꯀꯅꯤ ꯅꯪ ꯑꯩ ꯐꯨꯕ ꯂꯥꯏꯔꯤ ꯅꯨꯄꯤ ꯅꯪꯒꯤ ꯉꯛꯁꯝꯒꯤ ꯅꯨꯔꯥ ꯃꯌꯥꯝꯗꯣ ꯑꯝꯇ ꯍꯌꯦꯡꯗꯤ ꯏꯔꯨꯖꯕꯗ ꯐꯖꯅ ꯇꯥꯛꯊꯣꯛ ꯀꯅꯥꯅꯕꯨ ꯍꯦꯃꯟꯈ꯭ꯔꯦ ꯑꯩꯅꯦ ꯅꯪꯒꯤ ꯉꯛꯁꯝꯒꯤ ꯅꯨꯔꯥ ꯃꯌꯥꯝꯗꯣ ꯎꯕꯗ ꯍꯦꯟꯇꯥꯛꯀ ꯆꯥꯗꯧ ꯇꯜꯂꯝꯅꯤꯀꯣ ꯅꯣꯏ ꯏꯃꯨꯡꯁꯦ ꯑꯩ ꯄꯥꯟꯅꯕꯗꯅꯦ ꯐꯖꯅ ꯋꯥꯔꯝꯒꯅꯤ ꯑꯣꯏꯕ ꯄꯥꯟꯅꯕꯒꯤ ꯋꯥ ꯅꯠꯇꯦ ꯅꯪ ꯉꯛꯁꯝ ꯉꯧꯔꯣꯛ ꯉꯧꯕꯗꯣ ꯅꯨꯔꯥ ꯃꯌꯥꯝꯅ ꯃꯨꯛꯁꯨꯛ ꯃꯨꯛꯈ꯭ꯔꯦ ꯍꯥꯏꯕ ꯌꯦꯡꯕꯗ ꯌꯥꯝ ꯍꯩꯅꯗ꯭ꯔꯦ ꯍꯌꯦꯡꯗꯤ ꯏꯔꯨꯒꯗꯣ ꯐꯖꯅ ꯑꯝꯇ ꯂꯨꯊꯣꯛ ꯅꯁꯥ ꯅꯎꯒꯗꯣ ꯀꯣꯛꯐꯥꯏ ꯃꯅꯝ ꯌꯥꯝ ꯅꯝꯃꯦꯕ ꯅꯠꯇꯦ ꯅꯪꯕꯨ ꯏꯔꯨꯁꯨ ꯅꯨꯡꯇꯤꯒꯤ ꯂꯨꯖꯔꯤ ꯀꯩꯒꯤꯅꯣ ꯍꯥꯄꯨ ꯃꯅꯝ ꯅꯝꯃꯤꯁꯤꯕꯣ ꯅꯊꯧ ꯅꯠꯇꯦ ꯊꯑꯣꯏꯅꯅꯦ ꯅꯝꯊꯤꯍꯜꯂꯤꯅꯤ ꯅꯨꯄꯥ ꯆꯒꯠ ꯆꯒꯠ ꯑꯩꯉꯣꯟꯗ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨꯀோ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯣꯏ ꯅꯃꯥ ꯆꯦꯒꯞ ꯐꯩꯗ꯭ꯔꯤꯛꯄꯤ ꯃꯥꯟꯕꯤꯗꯣ ꯑꯗꯨ ꯑꯝꯇ ꯍꯥꯟꯅ ꯐꯨꯔꯨꯁꯨ ꯃꯥꯅ ꯁꯤꯡꯒꯩꯕꯥꯛꯅ ꯀꯜꯂꯛꯄꯒꯤ ꯆꯩꯅꯥꯗꯣ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯥꯔꯤ ꯑꯗꯨꯅ ꯅꯪꯅꯅꯦ ꯑꯩꯉꯣꯟꯗ ꯐꯨꯔꯛꯄꯒꯤ ꯂꯃꯟ ꯑꯃꯨꯛꯇ ꯈꯨꯝꯃꯨꯁꯣꯕ ꯆꯠꯂꯣ ꯅꯪꯅ ꯅꯣꯏ ꯅꯃꯥꯁꯤ ꯍꯦꯛ ꯐꯨꯕꯗ ꯑꯩ ꯉꯛꯁꯝꯒꯤ ꯅꯨꯔꯥꯁꯤꯡꯁꯦ ꯍꯌꯦꯡꯃꯛ ꯂꯣꯏꯅ ꯇꯥꯛꯊꯣꯛꯀꯦ ꯆꯠꯂꯣꯕ ꯉꯝꯃꯔꯣꯏ ꯏꯃꯥ ꯐꯨꯔꯁꯨ ꯀꯥꯏꯅ ꯅꯉꯣꯟꯗ ꯁꯤꯡꯒꯩꯕꯥꯛꯅ ꯀꯟꯕꯗꯣ ꯄꯦꯜꯂꯛꯇ꯭ꯔꯗꯅ ꯑꯩꯒꯤ ꯈꯨꯕꯣꯝꯁꯤꯗꯁꯨ ꯆꯩꯐꯝ ꯃꯃꯤ ꯇꯥꯟꯒꯦ ꯁꯤꯅꯤꯅꯦ ꯅꯪ ꯑꯩꯅ ꯍꯥꯏꯕꯁꯤ ꯌꯥꯔꯔꯣꯏ ꯑꯁ ꯅꯨꯄꯤ ꯇꯥꯅꯤꯡꯗꯦꯁꯦ ꯑꯁ꯭ꯋꯥꯏꯗ ꯉꯥꯛꯇ ꯂꯩꯔꯁꯨ ꯆꯣ ꯃꯅꯝ ꯏꯅꯝ ꯅꯝꯊꯤꯈꯩ ꯁ꯭ꯋꯥꯏꯗ ꯄꯦꯠ ꯉꯥꯡ ꯂꯩꯔꯅꯨꯕ ꯑꯩꯁꯦ ꯊꯕꯛ ꯋꯥꯅ ꯂꯩꯕꯅꯤ ꯉꯦꯛꯇ ꯄꯣꯊꯥꯒꯦ ꯆꯠꯂꯣ ꯆꯥꯛ ꯂꯣꯏꯔ ꯀꯧꯔꯣ ꯆꯠꯂꯣ ꯑꯌꯤꯡꯕꯤ ꯐꯦꯠ ꯇꯧꯔꯝꯗꯨꯅ ꯊꯣꯛꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯀꯥꯏꯗꯨꯗ ꯂꯨꯍꯣꯡꯂꯛꯄ ꯀꯨꯏꯗ꯭ꯔꯤꯕ ꯁꯥꯈꯤꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯗꯨ ꯃꯁꯛ ꯐꯖꯩ ꯍꯥꯏꯅ ꯆꯤꯕꯣꯟ ꯉꯥꯡꯅꯕꯗꯨ ꯑꯌꯤꯡꯕꯤ ꯃꯥꯁꯨ ꯇꯥꯔꯦ ꯅꯨꯡꯊꯤꯜꯁꯤꯡꯁꯨ ꯆꯥꯅꯕꯗ ꯁꯥꯈꯤꯒꯤ ꯃꯃꯧ ꯃꯁꯛ ꯐꯖꯕꯒꯤ ꯋꯥꯔꯤꯗꯨ ꯁꯥꯟꯅꯔꯛꯄꯅꯤ ꯑꯌꯤꯡꯕꯤꯅ ꯀꯜꯂꯛꯄꯣꯏ ꯀꯔꯤꯕꯣꯏ ꯑꯁꯨꯝꯅ ꯍꯥꯏ ꯌꯥꯔꯤꯕ ꯅꯣꯏꯁꯨ ꯉꯁꯥꯏꯗꯒꯤꯅꯤ ꯅꯣꯏꯅ ꯏꯅꯦ ꯁꯥꯈꯤꯒꯤ ꯃꯃꯧ ꯃꯁꯛ ꯐꯖꯕꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯦ ꯑꯩ ꯅꯥꯀꯣꯡ ꯏ ꯇꯥꯔꯦ ꯅꯣꯏꯒꯤ ꯋꯥꯔꯤꯗꯣ ꯑꯝꯇ ꯂꯦꯞꯅꯔꯣ ꯅꯠꯇꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯖꯕꯅꯣ ꯍꯥꯏꯕ ꯅꯣꯏꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯐꯖꯩꯗꯅ ꯄꯪꯍꯥꯏꯗ ꯍꯥꯏꯅꯔꯤꯕꯗꯨꯕꯣ ꯃꯥꯅ ꯐꯖꯒꯦꯅ ꯐꯖꯔꯕꯗ ꯑꯌꯤꯡꯕꯤꯒꯤ ꯈꯖꯥꯏ ꯅꯥꯝꯐꯥꯎ ꯌꯧꯅ ꯐꯖꯔꯝꯃꯣꯏ ꯏꯕꯦ ꯍꯥꯏ ꯐꯥꯛ ꯅꯣꯛꯂꯒ ꯀꯔꯤ ꯅꯪꯒꯤ ꯈꯖꯥꯏ ꯅꯥꯝ ꯐꯥꯎꯕ ꯌꯧꯅ ꯐꯖꯔꯝꯃꯣꯏꯕ ꯁꯤꯔꯦꯗ ꯑꯩ ꯁꯅꯥꯇꯣꯝꯕꯤꯅ ꯑꯌꯤꯡꯕꯤ ꯕꯦꯝꯃ ꯅꯪꯗꯤꯅꯦ ꯏꯅꯦ ꯁꯥꯈꯤꯒꯤ ꯃꯃꯧ ꯅꯨꯄꯤꯒꯤ ꯈꯣꯡꯕꯤ ꯑꯇꯦꯟꯕꯗோ ꯑꯗꯨꯅꯕꯨ ꯍꯦꯟꯅ ꯐꯖꯩ ꯕꯦꯝꯃ ꯑꯌꯤꯡꯕꯤ ꯈꯪꯁꯥꯎ ꯁꯥꯎꯒꯠꯇꯨꯅ ꯅꯣꯏꯒꯤꯁꯦ ꯑꯩꯉꯣꯟꯗ ꯀꯔꯦꯝꯅꯔꯤꯕ ꯀꯥꯏꯗꯨꯔꯣ ꯑꯃꯨꯛꯀꯁꯨ ꯍꯥꯏꯕꯤꯒꯦ ꯑꯌꯤꯡꯕꯤ ꯑꯩꯒꯤ ꯈꯖꯥꯏ ꯅꯥꯝ ꯐꯥꯎꯕ ꯍꯦꯛ ꯌꯧꯅ ꯐꯖꯔꯝꯃꯣꯏ ꯅꯣꯏꯒꯤ ꯁꯥꯈꯤꯒꯤ ꯃꯃꯧ ꯅꯨꯄꯤ ꯍꯥꯏꯗꯣ ꯏꯕꯦ ꯍꯥꯏꯕꯤ ꯅꯣꯛꯄ ꯈꯥꯡꯂꯗꯨꯅ ꯍꯥꯏ ꯑꯌꯤꯡꯕꯤ ꯑꯗꯥꯏꯗ ꯂꯦꯞꯄ ꯌꯥꯏ ꯑꯩ ꯄꯨꯛꯀꯁꯤ ꯅꯥꯕꯅ ꯁꯤꯔꯦꯀꯣ ꯁꯅꯥꯇꯣꯝꯕꯤꯅ ꯃꯤ ꯑꯉꯥꯡ ꯃꯆꯥ ꯄꯤꯠ ꯂꯥꯎꯔꯤꯕꯗꯨꯒ ꯈꯨꯃꯨ ꯂꯝ ꯇꯔꯥ ꯍꯦꯟꯅ ꯁꯥꯡꯅ ꯂꯩꯔꯕ ꯅꯪꯒ ꯀꯗꯥꯏꯗꯒꯤ ꯂꯝꯕꯥ ꯇꯧꯕ ꯌꯥꯔꯅꯤꯒꯦ ꯑꯌꯤꯡꯕꯤ ꯅꯪꯕꯣ ꯃꯤ ꯑꯉꯥꯡꯗꯨꯅ ꯌꯥꯝ ꯍꯦꯜꯂꯤꯀꯣ ꯅꯉꯣꯟꯗꯒꯤ ꯐꯖꯕ ꯇꯅꯧ ꯊꯣꯏꯕꯤ ꯁꯥꯏꯗꯣꯟꯒ ꯀꯛꯂꯗꯅ ꯃꯃꯥꯏ ꯃꯆꯥꯗꯨꯗꯅꯦ ꯆꯟꯗꯟ ꯃꯆꯥ ꯑꯃꯒ ꯊꯤꯜꯂꯦꯔꯒ ꯇꯦꯅꯋꯥ ꯃꯆꯨꯒꯤ ꯐꯤ ꯐꯅꯦꯛ ꯁꯦꯠꯂꯒ ꯂꯩꯔꯝꯕꯗꯨꯗꯤꯅꯦ ꯑꯁ ꯍꯥꯏ ꯀꯥꯟꯅꯗꯦ ꯏꯕꯦꯝꯃ ꯑꯌꯤꯡꯕꯤ ꯃꯥꯒꯤ ꯃꯣꯏꯔꯥꯡ ꯊꯣꯏꯕꯤꯒꯗꯣ ꯏꯃꯥꯡꯗ ꯂꯦꯞꯅꯕ ꯍꯦꯛ ꯃꯅꯤꯡ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯃꯥꯅ ꯊꯣꯏꯕꯤ ꯃꯥꯜꯂꯁꯨ ꯑꯩꯁꯨ ꯊꯣꯏꯕꯤꯗꯒꯤ ꯍꯦꯟꯅ ꯐꯖꯕꯤ ꯊꯣꯏꯕꯤꯗꯨꯅꯤ ꯈꯪꯉꯕꯣ ꯏꯕꯦ ꯍꯥꯏ ꯅꯣꯛꯂꯒ ꯅꯪꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯆꯃꯣꯠꯅꯕꯤ ꯊꯣꯏꯕꯤ ꯁꯤ ꯍꯥꯏ ꯏꯕꯦ ꯍꯥꯏ ꯑꯃꯗꯤ ꯁꯅꯥꯇꯣꯝꯕꯤ ꯐꯥꯛ ꯍꯦꯛ ꯅꯣꯛꯊꯣꯛꯏ ꯑꯌꯤꯡꯕꯤ ꯁꯥꯎꯅ ꯏꯁ ꯀꯔꯤ ꯑꯩꯕꯨ ꯆꯃꯣꯠꯅꯕꯤ ꯊꯣꯏꯕꯤꯅꯤ ꯀꯩꯅꯣ ꯅꯈꯦꯠꯇꯨ ꯁꯦꯠꯀꯦ ꯁꯅꯥꯇꯣꯝꯕꯤ ꯅꯣꯛꯄ ꯈꯥꯡꯂꯒ ꯑꯌꯤꯡꯕꯤ ꯅꯪ ꯌꯥꯝ ꯁꯥꯎꯔ ꯃꯥꯜꯂꯦ ꯑꯩꯈꯣꯏꯗꯤ ꯑꯁꯦꯡꯕ ꯏꯍꯦ ꯑꯩꯈꯣꯏꯗꯤ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤ ꯑꯌꯤꯡꯕꯤ ꯁꯤꯡꯖꯨ ꯆꯥꯔꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯐꯩ ꯅꯣꯏ ꯑꯩꯉꯣꯟꯗ ꯌꯥꯝ ꯀꯔꯦꯝꯅꯔꯕ ꯅꯠꯇ꯭ꯔꯣ ꯐꯩꯌꯦꯕ ꯑꯩꯁꯨ ꯍꯧꯖꯤꯛꯃꯛ ꯊꯣꯏꯕꯤ ꯁꯥꯏꯗꯣꯟꯒꯗꯣ ꯀꯛꯂꯨꯅꯦꯕ ꯑꯩꯅꯒ ꯁꯥꯏꯗꯣꯟ ꯀꯛꯄꯒꯤ ꯈꯨꯐꯖꯗꯨꯗꯤ ꯅꯣꯏ ꯁꯈꯤꯒꯤ ꯃꯃꯧ ꯅꯨꯄꯤꯗꯣ ꯃꯥꯗꯒꯤ ꯍꯦꯟꯗꯧ ꯅꯠꯇꯦ ꯈꯪꯂꯤꯕ ꯅꯣꯏ ꯁꯤ ꯍꯥꯏꯔꯝ ꯑꯌꯤꯡꯕꯤ ꯁꯥꯎꯅ ꯇꯥꯄꯤꯡ ꯆꯠꯈꯤ ꯏꯕꯦ ꯍꯥꯏꯅ ꯇꯧꯔꯤꯁꯤ ꯁꯛꯇꯥ ꯑꯁꯤꯒ ꯃꯣꯠꯂꯤꯕ ꯁꯤꯕꯨ ꯅꯨꯄꯤꯅꯦꯅ ꯑꯩꯗꯤꯅꯦ ꯃꯥꯒ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕꯒ ꯇꯜꯂꯕꯅꯤ ꯃꯅꯝ ꯏꯅꯝ ꯅꯝꯊꯤꯔꯗꯅ ꯁꯅꯥꯇꯣꯝꯕꯤꯅꯕꯨ ꯁꯛꯇꯥꯁꯦ ꯍꯥꯟꯅꯗꯒꯤ ꯈꯔꯒ ꯊꯤꯔꯦ ꯁꯥꯏꯗꯣꯟꯒ ꯀꯛꯂꯕꯗꯤ ꯐꯖꯔꯅꯤ ꯍꯥꯃꯦꯡ ꯁꯣꯏꯗꯅ ꯃꯥꯟꯈ꯭ꯔꯅꯦꯕ ꯑꯌꯤꯡꯕꯤ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯁꯝꯗꯨ ꯊꯣꯏꯕꯤ ꯁꯥꯏꯗꯣꯟꯅ ꯍꯦꯛꯇ ꯀꯛꯊꯠꯂꯤ ꯂꯣꯏꯔꯒ ꯃꯪꯒꯣꯜ ꯑꯗꯨꯗ ꯐꯝꯂꯒ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯃꯁꯥꯒꯤ ꯁꯛꯇꯝ ꯑꯗꯨ ꯌꯦꯡꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯖꯩ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯃꯥꯏ ꯁꯥꯈꯤꯒꯤ ꯃꯃꯧꯅꯒ ꯍꯦꯜꯂꯣꯏꯗꯅ ꯀꯌꯥꯗꯤ ꯐꯖꯈ꯭ꯔꯦ ꯑꯌꯤꯡꯕꯤꯒꯤ ꯁꯛꯇꯝꯁꯦ ꯊꯥꯏꯅꯒꯤ ꯈꯨꯅꯤꯡ ꯀꯥꯏꯕꯤ ꯃꯣꯏꯔꯥꯡ ꯊꯣꯏꯕꯤ ꯍꯥꯏꯗꯨꯗꯒꯤ ꯍꯦꯟꯄꯣꯠꯇꯦꯕꯁꯦ ꯐꯖꯈ꯭ꯔꯦ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯂꯨꯕꯗꯒꯤ ꯍꯜꯂꯛꯄ ꯃꯦꯝꯆꯧꯕꯤ ꯃꯃꯧꯅ ꯃꯤꯡꯁꯦꯜ ꯊꯥꯡꯖꯤꯟꯗꯨꯅ ꯐꯝꯂꯒ ꯌꯦꯡꯂꯤꯕꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ ꯉꯁꯤꯗꯤ ꯀꯔꯤ ꯇꯧꯔꯦ ꯌꯨꯝꯗꯒ ꯂꯦꯡꯗ ꯂꯩꯔꯝꯃꯤꯁꯤꯅ
ꯅꯠꯇꯦ ꯂꯩꯀꯥꯏ ꯀꯣꯏꯃꯟꯗꯅ ꯀꯣꯏꯒꯗꯧꯕꯒ ꯇꯜꯂꯕ꯭ꯔꯣ ꯑꯌꯦꯡꯕꯤ ꯃꯤꯡꯁꯦꯜꯗꯨ ꯃꯃꯥꯏꯗꯒꯤ ꯐꯠ ꯊꯥꯡꯊꯗꯨꯅ ꯈꯨꯝꯂꯛꯏ ꯏꯃꯥ ꯅꯪꯁꯦ ꯍꯦꯛ ꯎꯕ ꯈꯨꯗꯤꯡꯒꯤ ꯈꯠꯅꯕꯁꯦ ꯑꯗꯨꯝ ꯍꯧꯅꯤꯡꯕ꯭ꯔꯥ ꯉꯁꯤꯗꯤꯅꯦ ꯈꯠꯅꯕ ꯍꯧꯔꯛꯀꯅꯨ ꯑꯩ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯈꯠꯅꯗꯣꯏ ꯁꯔꯨꯛ ꯑꯩꯒꯤ ꯐꯖꯕ ꯁꯛꯇꯝꯁꯤꯗ ꯌꯦꯡꯉꯣ ꯁꯤ ꯍꯥꯏꯗꯨꯅ ꯑꯌꯦꯡꯕꯤ ꯃꯅꯦꯝꯅ ꯃꯤꯆꯤ ꯈꯠꯆꯤꯜꯂꯤ ꯃꯦꯝꯆꯧꯕꯤ ꯁꯨꯛꯇꯣꯛꯂꯒ ꯏꯃꯥ ꯏꯕꯦꯝꯃ ꯍꯥꯟꯅꯗꯒꯤ ꯊꯤꯔꯤꯉꯩ ꯃꯊꯛꯁꯤꯗ ꯀꯔꯤꯅꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯈꯨꯊꯤ ꯆꯥꯗꯅ ꯊꯤꯔꯤꯕꯁꯤꯕꯣ ꯍꯩ ꯑꯌꯦꯡꯕꯤ ꯏꯪꯁꯨ ꯏꯪꯗꯨꯅ ꯏꯪꯕꯤ ꯁꯥꯕꯤ ꯅꯪꯉꯣꯟꯗ ꯀꯅꯥꯃꯛꯅ ꯑꯗꯨꯒꯤ ꯁꯝꯀꯛꯇꯣ ꯀꯛꯑꯣꯏꯗꯨꯅ ꯏꯟꯖꯜꯂꯛꯏ ꯍꯥꯏ ꯏꯃꯥꯗ ꯍꯥꯏꯌꯣ ꯀꯛꯅꯤꯡꯗꯅ ꯀꯛꯏꯅꯤ ꯀꯩꯅꯣ ꯑꯩꯅ ꯐꯖꯔꯅꯤ ꯈꯟꯗꯅ ꯀꯛꯂꯤꯕꯅꯤ ꯐꯖꯔꯦ ꯌꯥꯝ ꯐꯖꯔꯦ ꯐꯖꯕꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯖꯔꯦ ꯐꯖꯃꯟꯗꯅꯅꯦ ꯅꯁꯛꯇꯣ ꯌꯨꯕꯤ ꯈꯨꯖꯥꯏ ꯃꯥꯜꯂꯤ ꯏꯕꯦꯝꯃ ꯍꯦꯔ ꯏꯃꯥ ꯑꯗꯨꯃꯥꯏꯅꯒꯗꯤ ꯍꯥꯏꯅꯨ ꯑꯩꯒꯤ ꯁꯛꯁꯦ ꯐꯖꯩꯌꯦꯅ ꯃꯤꯌꯥꯝꯅ ꯁꯛꯅ ꯁꯣꯟꯅꯔꯤꯕ ꯃꯣꯏꯔꯥꯡ ꯊꯣꯏꯕꯤꯅ ꯐꯥꯎ ꯑꯩꯒꯤ ꯁꯛ ꯐꯖꯕꯁꯤ ꯎꯕꯗ ꯏꯀꯥꯏꯔꯤꯕꯅꯤ ꯑꯃꯨꯛꯀꯁꯨ ꯅꯣꯛꯀꯦ ꯕꯦꯝꯃ ꯁꯛ ꯐꯖꯕꯤ ꯑꯃꯥꯡ ꯁꯪꯃꯥꯟꯕꯤ ꯆꯠꯂꯣ ꯅꯁꯛꯇꯨ ꯎꯕꯗ ꯑꯩ ꯇꯤꯟꯕꯤ ꯍꯧꯔꯦ ꯑꯗꯥꯏꯗ ꯐꯝꯗꯅꯅꯦ ꯅꯁꯛ ꯑꯊꯤꯕꯗꯨ ꯌꯦꯡꯂꯒ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯁꯤꯗ ꯏꯃꯨꯡ ꯃꯪꯒꯣꯜꯒꯁꯦ ꯋꯥꯏ ꯁꯦꯡꯅ ꯇꯧꯔꯁꯨ ꯆꯠ ꯀꯔꯤ ꯃꯍꯥꯔꯥꯅꯤ ꯑꯩꯉꯣꯟꯗꯕꯨ ꯋꯥꯏ ꯁꯤꯠꯂꯨ ꯀꯥꯏꯅ ꯉꯝꯃꯣꯏ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯨꯗꯤ ꯑꯌꯤꯡꯕꯤ ꯑꯩꯅ ꯍꯤꯡꯂꯤꯈꯩꯅꯦ ꯁꯨꯡꯇꯧ ꯇꯧꯕ ꯉꯝꯂꯔꯣꯏ ꯋꯥꯏꯁꯦ ꯁꯤꯠꯇ ꯌꯥꯗꯦ ꯍꯥꯏꯔꯒꯅ ꯅꯆꯥꯅꯨꯄꯤ ꯑꯃꯨꯇꯣꯝꯕꯤꯗ ꯍꯦꯛ ꯁꯤꯠꯍꯜꯂꯨ ꯃꯥꯗꯤ ꯏꯃꯨꯡꯒꯤ ꯊꯩꯃꯟꯈꯥꯡ ꯇꯧꯕꯁꯦ ꯌꯥꯝ ꯄꯛꯆꯕꯅꯤ ꯃꯃꯥ ꯑꯩꯅ ꯀꯧꯕꯅꯤ ꯅꯪꯅ ꯀꯥꯟꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯗ ꯑꯃꯨꯇꯣꯝꯕꯤ ꯀꯥꯏꯅ ꯀꯧꯕꯗꯤ ꯌꯥꯔꯣꯏꯏꯃꯥꯅ ꯀꯧꯕꯅꯤ ꯌꯥꯔꯒ ꯑꯩꯅ ꯀꯧꯕꯗꯤ ꯀꯔꯤꯒꯤ ꯌꯥꯔꯣꯏ ꯀꯧꯒꯅꯤ ꯑꯩꯁꯨ ꯍꯣ ꯑꯃꯨꯇꯣꯝꯕꯤ ꯑꯃꯨꯛꯀꯁꯨ ꯀꯧꯒꯦ ꯑꯃꯨꯇꯣꯝꯕꯤ ꯍꯩꯃꯥ ꯀꯧꯈ꯭ꯔꯦ ꯑꯩꯅ ꯏꯆꯥꯗ ꯅꯨꯡꯁꯤꯅ ꯀꯧꯖꯕ ꯃꯤꯡꯁꯦ ꯃꯥꯗꯣ ꯑꯩꯅ ꯀꯧꯈ꯭ꯔꯦ ꯌꯥꯔꯣꯏ ꯅꯪꯅ ꯀꯧꯕ ꯌꯥꯔꯣꯏꯌꯦ ꯌꯥꯅꯤ ꯀꯔꯤꯒꯤ ꯌꯥꯔꯣꯏ ꯀꯧꯒꯅꯤ ꯑꯩꯗꯤ ꯍꯣ ꯑꯃꯨꯇꯣꯝꯕꯤ ꯄꯦꯇ꯭ꯔꯨꯛ ꯏꯃꯨꯡꯗꯒꯤ ꯊꯥꯡꯖꯧ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯔꯛꯂꯒ ꯁꯥꯎꯅ ꯑꯩꯅ ꯀꯧꯔꯛꯀꯅꯨ ꯍꯥꯏꯃꯤꯡꯁꯦ ꯅꯣꯏ ꯌꯥꯝ ꯀꯧꯅꯤꯡꯕ꯭ꯔꯥ ꯀꯅꯥꯅꯣ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯑꯃꯨꯇꯣꯝꯕꯤꯅ ꯀꯧꯈ꯭ꯔꯤꯗꯣ ꯅꯆꯤꯟꯗꯣ ꯊꯥꯡꯖꯧꯗ ꯁꯣꯏꯔꯛꯀꯦ ꯀꯅꯥꯅꯣꯕ ꯃꯦꯝꯆꯧꯕꯤ ꯏꯊꯛ ꯊꯛꯀꯠꯅ ꯑꯩ ꯅꯠꯇꯦ ꯑꯩꯅ ꯀꯧꯕ ꯅꯠꯇꯦꯌꯦ ꯇꯨ ꯑꯁꯤꯒꯤ ꯌꯨꯕꯤ ꯈꯨꯖꯥꯏ ꯃꯥꯟꯕꯤꯁꯤꯅ ꯀꯧꯕꯅꯤ ꯊꯥꯡꯗꯨꯅ ꯌꯥꯟꯒꯦꯁꯨꯅꯦ ꯃꯥ ꯑꯣꯏꯅ ꯌꯥꯜꯂꯨ ꯑꯌꯦꯡꯕꯤ ꯃꯅꯦꯝꯒꯤ ꯇꯨꯡꯗ ꯐꯠ ꯊꯩꯖꯤꯟꯗꯨꯅ ꯂꯣꯠꯂꯒ ꯂꯜꯂꯠ ꯇꯧꯅ ꯑꯃꯨꯇꯣꯝꯕꯤ ꯄꯦꯇ꯭ꯔꯣ ꯏꯅꯝꯃꯅ ꯀꯧꯕ ꯅꯠꯇꯦꯌꯦ ꯅꯣꯏꯅ ꯃꯥ ꯂꯥꯏ ꯁꯒꯣꯜ ꯃꯥꯟꯕꯤꯁꯤꯅ ꯀꯧꯕꯅꯤ ꯑꯩꯗꯤ ꯅꯉꯣꯟꯗ ꯑꯃꯨꯇꯣꯝꯕꯤ ꯀꯥꯏꯅꯒ ꯀꯧꯈꯤꯕ ꯂꯩꯇꯦꯀꯣ ꯑꯩ ꯀꯧꯖꯗꯦꯕ ꯃꯆꯤꯟꯁꯤ ꯀꯌꯥꯗ ꯊꯤꯔꯤꯕꯅꯤ ꯌꯦꯡꯉꯨ ꯏꯃꯥꯒꯤ ꯄꯦꯇ꯭ꯔꯣ ꯃꯁꯤꯒꯤ ꯍꯥꯃꯦꯡ ꯃꯥꯟꯕꯤꯁꯤꯅꯅꯦ ꯉꯥꯡꯕ ꯋꯥ ꯊꯥꯖꯔꯨꯅꯨ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯅ ꯀꯧꯕ ꯅꯠꯇꯦ ꯃꯥꯅꯅꯦ ꯃꯥꯅ ꯀꯧꯕꯅꯤ ꯏꯃꯥꯅ ꯐꯥꯔꯒ ꯃꯆꯤꯟ ꯑꯇꯨꯝꯕꯁꯦ ꯅꯪꯒꯤ ꯊꯥꯡꯖꯧꯗꯨꯅ ꯁꯣꯏꯗꯠꯂꯧꯁꯤ ꯑꯩ ꯐꯥꯔꯛꯀꯦꯕ ꯅꯥꯊꯣꯛꯇꯅꯕ ꯐꯥꯔꯒ ꯊꯝꯒꯦ ꯃꯆꯤꯟꯁꯦ ꯊꯤꯃꯟꯈ꯭ꯔꯦ ꯑꯣꯏꯗꯕ ꯌꯥꯝ ꯉꯥꯡꯉꯤ ꯑꯗꯨꯅ ꯃꯆꯤꯟ ꯃꯥꯟꯁꯦ ꯏꯃꯥꯏꯆꯥ ꯆꯪꯂꯒ ꯁꯣꯏꯗꯠꯁꯤ ꯑꯌꯦꯡꯕꯤ ꯃꯅꯦꯝꯒꯤ ꯇꯨꯡꯗ ꯂꯣꯠꯂꯝꯕꯗꯒꯤ ꯃꯈꯨꯠꯇꯨꯅ ꯄꯥꯈꯠꯄꯣꯏ ꯀꯔꯤꯕꯣꯏ ꯃꯅꯦꯝ ꯃꯐꯨꯠ ꯏꯟꯊꯣꯛꯂꯒ ꯀꯤꯕꯨ ꯀꯤꯖꯩ ꯅꯣꯏꯅ ꯃꯥꯅ ꯆꯥꯁꯤ ꯑꯩꯒꯅꯦ ꯏꯃꯨꯡꯗ ꯆꯪꯂꯒ ꯀꯥꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯂꯩꯖꯈ꯭ꯔꯒꯦ ꯃꯦꯝꯆꯧꯕꯤ ꯁꯨꯛꯇꯣꯛꯂꯒ ꯑꯌꯣꯏ ꯃꯁꯤ ꯅꯕꯥ ꯌꯥꯟꯕꯤ ꯃꯆꯥ ꯃꯁꯤ ꯌꯥ ꯑꯆꯧꯕꯒꯁꯦ ꯇꯨꯁꯤꯟꯕꯗ ꯂꯣꯏ ꯁꯨꯖꯤꯟꯈ꯭ꯔꯦꯅꯦ ꯁꯦ ꯄꯦꯇ꯭ꯔꯨꯛ ꯊꯥꯡꯗ ꯎꯠꯇꯨꯅ ꯑꯩ ꯅꯥꯁꯤ ꯄꯪꯗꯦ ꯍꯧꯖꯤꯛ ꯀꯧꯈ꯭ꯔꯤꯕ ꯈꯣꯟꯖꯦꯜꯗꯣ ꯑꯩ ꯃꯨꯟꯅ ꯈꯪꯕꯖꯥꯠꯅꯤ ꯏꯅꯝꯃ ꯆꯦꯟꯕꯅ ꯀꯥꯟꯅꯔꯣꯏ ꯌꯥꯝ ꯂꯦꯝꯅꯅꯦ ꯅꯆꯤꯟꯕꯗ ꯇꯨꯝꯊꯣꯔꯛꯑꯣ ꯑꯩ ꯊꯥꯡꯖꯧꯁꯤ ꯃꯊꯧ ꯇꯧꯒꯦ ꯑꯌꯦꯡꯕꯤ ꯃꯆꯤꯟꯗꯨ ꯃꯈꯨꯠꯅ ꯐꯠ ꯈꯨꯝꯖꯤꯜꯂꯒ ꯏꯃꯨꯡꯗ ꯍꯣꯗꯨꯅ ꯆꯦꯟꯈꯤ ꯆꯦꯟꯅ ꯁꯤꯃꯁꯨ ꯂꯧꯔꯛꯏ ꯄꯦꯇ꯭ꯔꯨꯛ ꯍꯥꯏꯕꯤ ꯑꯃꯨꯇꯣꯝꯕꯤ ꯅꯪꯗꯤ ꯑꯃꯨꯇꯣꯝꯕꯤꯅꯤ ꯑꯃꯨꯇꯣꯝꯕꯤ ꯀꯨꯁꯨ ꯈꯨꯃꯨꯗꯨꯒ ꯑꯃꯨꯇꯣꯝꯕꯤ ꯀꯧꯕꯅ ꯍꯦꯟꯅ ꯄꯛꯆꯩ ꯅꯪꯗꯤ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯀꯧꯅꯤ ꯍꯣ ꯑꯃꯨꯇꯣꯝꯕꯤ ꯄꯦꯇ꯭ꯔꯨꯛ ꯄ꯭ꯔꯣꯛ ꯆꯥꯛꯅ ꯃꯥꯁꯨ ꯃꯅꯝꯕꯨ ꯇꯥꯟꯅꯗꯨꯅ ꯍꯥꯏ ꯑꯩꯕꯨ ꯑꯁꯨꯛ ꯀꯔꯦꯝꯅꯕ ꯏꯅꯝꯃ ꯑꯣꯏꯔꯁꯨ ꯈꯪꯒꯅꯤ ꯉꯁꯤꯗꯤ ꯄꯦꯇ꯭ꯔꯨꯛ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏꯕ ꯅꯔꯨꯗꯨ ꯀꯣꯛꯂꯒ ꯁꯨꯒꯨꯅꯨꯗ ꯂꯣꯏ ꯊꯥꯒꯦ ꯂꯩꯔꯝꯃꯨ ꯂꯣꯠꯂꯒ ꯍꯤꯡꯗꯧ ꯅꯠꯇꯦ ꯌꯦꯝꯆꯧꯕꯤ ꯃꯁꯥꯗꯨ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ ꯍꯤꯡꯆꯥꯕꯤꯁꯤꯡꯁꯦ ꯑꯩ ꯇꯨꯔꯤꯕꯒꯥꯁꯦ ꯆꯤꯡꯈꯠꯇꯅ ꯈꯣꯠꯀꯠꯇꯅꯒ ꯇꯧꯔꯝꯕ ꯅꯠꯇꯦꯅꯦ ꯅꯣꯏ ꯆꯦꯟꯕꯗ ꯊꯣꯡꯖꯤꯟ ꯃꯄꯥꯗꯨꯗ ꯈꯨꯗꯤ ꯊꯤꯗꯅ ꯅꯌꯥꯒ ꯂꯣꯏ ꯀꯦꯜꯂꯣ ꯅꯣꯏ ꯅꯣꯡꯃꯁꯨ ꯑꯌꯦꯡꯕꯤ ꯆꯥꯛ ꯊꯣꯡꯕꯒꯤ ꯃꯆꯟꯅꯨꯄꯤ ꯄꯦꯇ꯭ꯔꯨꯛꯀ ꯂꯧꯇꯥꯟꯅꯗꯨꯅ ꯈꯠꯅꯔꯤ ꯄꯦꯇ꯭ꯔꯨꯛ ꯃꯥꯁꯨ ꯃꯥꯅꯗ ꯊꯕꯛ ꯃꯌꯥꯝꯗꯣ ꯍꯣꯠꯅꯕꯒꯤ ꯋꯥꯔꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯤ 이놈아, 낭시 해만크레 तसेंना नयुम पालगा युंगी थबें खांग तौनी खंगद्रदि करिगि नयुम पालैनो थबक्तु सुनिंद्रदि नयुम तुम लैबे याद्रो अइना साक लामा नुमिसि नत्रबदि नंग इसौ लांगनगी मतम लैरमरोइबा नत्रने इसौ लांगबा लांगदबगि वा नते हेमन ख्राइबा इनमना तौरिदो अइसे लैसाबि मोइबगि ngawba langबदो अइदि फंगद्रबदि युमसिगि मकुक मता चाक थोंबि सुजि होटनरिङाइ
ꯂꯩꯁꯥꯕꯤ ꯍꯥꯏꯁꯦ ꯑꯗꯨꯅꯤ ꯑꯩꯈꯣꯏꯁꯨ ꯅꯪꯗꯪ ꯇꯧꯔꯛꯄ ꯀꯥꯟꯗ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯇꯧꯔꯛꯏꯕꯅꯤ ꯇꯧꯔꯛꯑꯃꯅꯤ ꯁꯣꯏꯗ꯭ꯔꯦ ꯏꯔꯨ ꯐꯥꯎꯕ ꯂꯨꯖꯅꯤꯡꯗꯕ ꯏꯅꯝꯃꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯈꯥꯡ ꯇꯧꯔꯛꯏ ꯀꯥꯏꯗꯨꯗꯤ ꯍꯣ ꯑꯩꯅ ꯁꯤꯔꯐꯥꯎ ꯊꯥꯖꯔꯔꯣꯏ ꯅꯊꯧ ꯅꯠꯇꯦ ꯅꯪꯅꯅꯦ ꯑꯩ ꯄꯥꯅꯕꯤꯌꯨ ꯍꯥꯏꯗꯦ ꯆꯥꯛꯇꯣ ꯄ꯭ꯔꯞ ꯄ꯭ꯔꯞ ꯑꯗꯨꯝ ꯊꯣꯡꯉꯨ ꯑꯩ ꯆꯥꯛ ꯂꯥꯝꯂꯕꯅꯤ ꯅꯣꯏꯅ ꯐꯅ ꯍꯥꯏꯔꯁꯨ ꯉꯁꯤꯗꯤ ꯑꯩ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ ꯆꯥꯅꯤꯡꯉꯗꯤ ꯅꯁꯥ ꯅꯁꯥꯅ ꯊꯣꯡꯉ ꯆꯥꯅꯧꯋꯣ ꯃꯤꯉꯣꯟꯗ ꯊꯧꯗꯥꯗ ꯁꯔꯨꯛꯄꯨꯗꯤ ꯃꯧꯅꯤ ꯀꯥꯏꯅ ꯃꯇꯝꯁꯨ ꯌꯥꯝ ꯇꯟꯕꯁꯤꯕꯨ ꯀꯩꯅꯣ ꯈꯪꯗꯦ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯄꯦꯇ꯭ꯔꯨ ꯑꯌꯤꯡꯕꯤꯕꯨ ꯊꯩꯗꯨꯅ ꯆꯠꯈꯤ ꯍꯩꯃ ꯆꯠꯈ꯭ꯔꯦ ꯆꯥꯛꯁꯤ ꯊꯣꯡꯂꯝꯃꯣ ꯍꯥꯏꯕꯅꯤ ꯇꯥꯗꯤꯌꯦ ꯁꯨꯝ ꯆꯠꯈ꯭ꯔꯦ ꯍꯦ ꯄꯦꯇ꯭ꯔꯨ ꯇꯥꯁꯤꯟꯗ꯭ꯔꯤꯁꯤꯌꯨ ꯑꯩ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯕꯅꯤꯀꯣ ꯃꯦꯝꯆꯧꯕꯤ ꯆꯪꯂꯛꯂꯒ ꯀꯗꯥꯏꯗꯅꯣ ꯃꯁꯤꯅ ꯐꯦꯠ ꯐꯦꯠ ꯇꯧꯗꯨꯅ ꯊꯣꯛꯈ꯭ꯔꯤꯕꯁꯤꯅ ꯃꯋꯥ ꯎꯅꯕ ꯆꯠꯂꯤ ꯑꯣꯏꯔꯝꯅꯤ ꯆꯥꯛ ꯊꯣꯡꯉꯝꯃꯣ ꯍꯥꯏꯕꯒ ꯇꯥꯗꯅ ꯆꯠꯈ꯭ꯔꯤꯁꯤ ꯐꯅꯗꯨꯝ ꯐꯔꯦ ꯏꯆꯥꯁꯦ ꯃꯌꯨꯝ ꯄꯥꯟꯒꯤꯁꯨ ꯄꯥꯟꯖꯈ꯭ꯔꯁꯅꯨꯗ ꯃꯥ ꯂꯩꯇ꯭ꯔꯗꯤ ꯅꯪꯅ ꯃꯄꯪ ꯀꯥꯡꯃꯈꯩ ꯇꯜꯂꯤꯕꯗꯣ ꯑꯗꯨꯁꯨ ꯐꯔꯅꯤ ꯏꯆꯥ ꯅꯨꯄꯤꯁꯤꯅ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛ ꯇꯧꯕꯁꯤꯗ ꯅꯪ ꯀꯣꯝꯊꯣꯛꯄ ꯑꯃ ꯌꯥꯎꯔꯕꯅꯤꯀꯣ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕꯅꯦ ꯅꯪꯉꯣꯟꯗ ꯂꯣꯏ ꯇꯥꯏꯅꯔꯛꯀꯅꯤ ꯉꯁꯤ ꯍꯅꯨꯕꯤꯗꯪ ꯏꯁ ꯌꯥꯝ ꯁꯥꯊꯤꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯍꯥ ꯃꯅꯝꯅ ꯍꯥꯄꯨ ꯃꯅꯝ ꯏꯅꯝ ꯍꯦꯛ ꯅꯝꯈꯩ ꯏꯃꯥ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯗ ꯂꯩꯗꯣ ꯁꯔꯨꯛꯄꯨꯗꯤ ꯂꯩꯀꯥꯏ ꯀꯣꯏꯕ ꯍꯜꯂꯗꯤ ꯆꯥꯛꯇꯣ ꯐꯠ ꯊꯣꯡꯉꯨꯔ ꯆꯠꯂꯣ ꯃꯣꯏ ꯇꯥꯁꯨ ꯊꯕꯛ ꯆꯠꯇꯣꯏꯅꯦ ꯑꯩꯁꯨ ꯆꯥꯛ ꯂꯥꯝꯂꯕꯅꯤ ꯆꯥꯛꯈꯨꯝꯗ ꯄ꯭ꯔꯞ ꯆꯪꯂꯒꯅꯦ ꯆꯥꯛꯇꯣ ꯑꯝꯇ ꯊꯣꯡꯉꯨꯁꯨ ꯍꯩ ꯅꯅꯥ ꯑꯍꯨꯝꯗꯨꯗ ꯅꯪ ꯈꯨꯁꯦꯞꯁꯤ ꯌꯥꯟꯁꯤꯜꯂꯛꯂꯕꯗꯤ ꯅꯃꯥ ꯀꯧꯔ ꯀꯞꯅꯤꯁꯦ ꯉꯁꯤ ꯍꯣ ꯉꯥꯡꯗ ꯂꯩꯔꯅꯨꯉꯣ ꯆꯪꯕꯤꯔꯣ ꯆꯥꯛꯈꯨꯝꯗ ꯑꯩ ꯆꯥꯛ ꯆꯥꯔꯒꯅꯦ ꯏꯔꯨ ꯃꯥꯏꯊ ꯂꯨꯖꯔꯒꯦ ꯏꯄꯥꯝ ꯆꯠꯇꯧꯔꯤꯕꯅꯤ ꯊꯦꯡꯈ꯭ꯔꯦ ꯑꯩ ꯍꯔꯦ ꯑꯁꯨꯛ ꯊꯦꯡꯂꯐꯥꯎ 이러고 루저지 오이다. 나띠 이미 만난 시부 까란바 먹노 하이버니. 낭네 낭 해말레고 낭 나마이도 그러가 이까요냐 마이 타비낭. 호이 코이디 이까이디 가리가니 이까이도이바. 이루도 아이는 루로이 하이든 루지버니. 아수 잉크간시다 가리 이루 루저바 루로이 루게 칼라마니. 아두바 혹시디 루저로이 아이네 이루 루저자가 눈에 건데 가이도 ngam되바. thâu lấy tapi sing sidi. Aying bi phet taramduna imung sangki memsobi bisum suklaga. Masigi suning da bisibu ai isa na pasina karai da bak thengna da laura ino haibanita. Suk yamna batan tan banu bisibu. Masibu kani ai ima na popodagi ma dongna tawbu nupi thengna jarakri ai manin naina khana basu yum thangna masing na takhraga phazaroi. Masi khanbadanya khana basu tali karam ngangna doino ai khangdreda ai ngang na memsobi chakum sangduna chak thongna ba semsai aying bi mana tanbadi nomugi henjilai imungi thabain khangdi lardana masamu phauba iruzaba tandan luzaramte thambo makuta pi amod bakra paiduna mamagi nakta laktuna haire ma se aigi pi amod pani horem da sudok piram pi subop ta leje imotlaga leire nangdi na pi motlaga aingona su hadna pireisina kari ha Natu tharoi ni khabi mandi ma leibadu su hai ba yadro tha pharak toromani tandana iru phau rujibdu adu tanma mi du da aina phi si mu su hai rubuda yam surani soije hai swai ba magi thambawa nangi ni pisya kamai tok si hai ba ai so dui wa ima da hai gi toromani ma masigi ni pisya khumwa chamon ma luchu masi ima hoina lainung na phumjing khibra hogdong da ngari to laga thap ima hoin thok pu 이 르민나보다 많이 후망만 남두나봐 수로 불러가 소리를 시키고 따래 아이코이냐 낭기는 비가 탱나버세 아스 시시 따톤세 민신은 파이러버네 카라레이러버디 마사기만 남는 수로 불러가냐 시람을 강pon테는 낭긴 비세 아이번 강무수 lâu 시부 그만이 강나도도 강제베 누빠 통느냐 셋셋 푸고 세이 사람을 각다 기안 따라가도 푸저버디 기안 따로예 푸게도 근데 Mai musak turaga ito phuba ngamdam nangi nupiduna masak mataw yam phazabanina ha phuba ngamdrinep natro adui natep koi masidi yare nasak to yengninggre nupi na ngamba adha morasidi lapi na rolga to ai subu ngamloi natu katan suning da bidu sualu ai ne ithau yam chili nangi phi subagi matam ga ngonda leite ima nabuk phata tawnuda ai gi sel phangla kanda ima gi phi phazam lebi doine ngamaroi nang lebidrabasunya ai isana dom laizare pamdre nangi silga pamdre ai sumchakri mas ima memsobi tasinada magi kadagi thoklaktuna thongalomda thoklai masu masagi phiyadu suroi haidun sujibani masina pangangda ngangjabagi wani mamang nu pisina tawriba mawng matawsing asi mahakta sengna yamna pamjadaba haidu oirabani manadi laikai mangda mamang nu pisibu thabak phabi
imong konbi ing tapi mo uhaning bani adubu madugi tayonabada ayingbi mana tawthorakpa muwang mataw asida mahak asuki matik pendabadu masado prok sakna khanglabani mathangi numitni nungthil nungsa thirakpa matamni ningtham tha oibaga sak tokpagi nungsa yaiba nungaiba matamni ayingbi mangol laduda masamanai pha khai khap singduna uiraga nungsa yairi maninglomdagi memsaubi amadi Pedro khongthang makhol thokhanda tabli sumanglomda lai sumang yoramdai memsaubi na tapna masanupi dai rei suyat mayade ko makhongduna ne nang pairo makhutuna I pairake atumna tamaga ne sro chingnaga pukri sida phat thadasi Pedro khonjel do Pedro pikna adoima horenamu lau kong toradi kamdoni lauge kai lau sanu isasidi aikoi thabak to adun pangthokadoni thabak mai pakhanna yadabni kananabu ngamdre manamna yadreba sidoreba ai ani du tabli lakpana sumang yausilagle Pedruk amuksu tapna mama daire yinguni ma inamase pasaki manam napti baraksida makumuri papa kai kap singdun uiribase hai ngang leireno nanatun gato pi na chela kumjilu horen thangmadanya nam tv si manam ma changlaklegane nang wandakini ani du tabli hoimai haida sangsilaktuna nungsa yaiduna uiriba ayingbi makhong makhut adu tap paiduna sumanglomde hekta thangduna puba hau ayingbi khangpre khangna lawi napa thangdaba kana ai thangse thado hingsa basa thado hai hingsa banati hingsa bini Pedro noklaga inama lawgano ima gaiga tawrise inama bu siyaningdabagi tawribani ayingbi pidring kauduna noy to si kaino ba yam tuna I thangsi thab hai koksa mama masa noy nei hai si taduna nado ani do tasinade ngek sangduna ayingbi bu pukri romda pure ayingbi sauna noi ai nai si tadru ai thangsi thamu hai he abu to bi murai na bi thamu hai bani ai Pedro mage sawo mingdu kaurakpaduda masing kang haire aina kawgunu haiba mingdo hekta kaurakpaneba adubudi khakliba ngasidi mem saubina imagi Pedro nakhongdo khara kanna thak pukri mapal yogdore he yobagane amani thirag hekta masi konang thasi masi ayingbi gyan tare mabu pukri da thadagadore khanglakpadagi amuk hena sauna laure maha papi ni adamni ek tawraba aina kaidogi aibu pukri ek thadaraba noini hinje khang tumi leyu nam thibi kayang kuire nangni iruzajibase ingthamtha he changlakpadagi lujibu natro hoi koi sidawre nangi manamna ayingbi kapngang tawna noyu nam thibagi wani aini nam thibi khangabo aduna aidi ningthamtha loijipau iruluba sungangngam ai thangise yam thuna thamo haima yaudawre pukri nang sile kamai tawni aidi mem sobi amadi Pedro ayingbina law khongmudu tasinada pukri mapala du dale ayingbibu amani thiduna hekta langthai mem sobi noklaga tas kamdauye tan khodana iruba tan ko pharai ni hojikti ayingbi pukri gi ising ayingbuduna masada khangtheng lakpaduda kappa sauba ani punsinduna laurei hoi basire ai sase kai dam tawre bai Pedro nganga leidu sarakpudi nura sakado phasan takthose se phadi se haiduna Pedro manaton khumlama phadi do lauthokduna ayingbida langsili ayingbi sauna karigi nura takpa khakning asinoi ayingbi gi khutta maitarani lanba tare mem jobi noktuna ayingbidi yenglambadagi khangai khangsin oina asum naire haiba sire kamai dong sire ba ayingbi mamit paina manemda yenglaga ho siji ai pukri dagi ne amda ka khalaki aduga phajana hatke kyam ngai ngamdaba tawnu mem sobi amuksu kap ngang tawna as ai di mangjare da oma mange Pedro ma nangawro krai di ngawbono yengotu pukri sida nga siba mayang matawkhalakli Pedro pukri romna khanging yenglakpada masu uri nga aso masa khara siraga tawkhalaklibudu ayingbisu matung onthokduna yengi tawribudu uri mahaksu mathanta haise haima kamai siriba nga singsina mem sobina taradun hairei karamai no oini ge nangi manam nanidana nga phausi bema adudi nangse kayamu yamnam thiramani se khalo ayingbi mamit paina manemda yenglaga tainero aingona loi tainero kaino khangde mem sobi ayingbina pukridagi kakhalage tawbududa khangai hairei hai ngaikho nang na tokpiriba nga singse amta laukhanam
Sibu kuidribani na ai kana dano yun ba yabri yengluke. Ingshra kansida ngamaro nga singse he lokalak jipao nang kangpal da karak su ya he karak pada ne amukasu na khong khut pharaga ne pukri da thada dau upai leite ayengbi tawning da manem na harib du taw sireba nga singdo ammam to oina khunduna lairai mapala du thammi mem sobi sireba nga singdu da yeng matha sana sole katan subi me iruza na bo na bad imoy numita pharaga kaithel da tang yunzagi khanba ayi nga singse loi da sire o thok na pamu khre da ko asumna numit simasu hawkre matamana sum hawkibana sahi khrasu adumak hawkirami ayingbi masu masanu pama yauri pejuk masu hojikti mayum pankre matamana ahongba nairabasu ayingbi magi katan chuba laina dudi hongba kawba nairamte mamaugi suningdabali sasat asi semdoknaba ngangsaktuna phana kanadi hotnabani memsobi masu adubu ngamde thambau masu ngaki sai ngang tawrubasu nupa thokna magi nupibu nongmutadi phusai tawramte ayuki matamni memsobi masu nupa dubu poduna chakhumda sak thongli thambau sanglaktuna mama daire ma sak loijibu ai thabuk satoi loidore ngak ngai insangse thum thaki as pilabani di nungtigi thabuk chaleba khangi sak to khrangana thongba yabani ho ngamjadre khoisu imungi thabak myam hotnabada iru iyanga pekle nasa simusu tu ngasai tum hawgalakpadagine nana kapida puthoraklaga aingonda pisilambado adudagin aina poiribase natu sakhenbi nga purma sibi manduna imungi tabak anapna yawba natte mane ma aina noma I kaba numit amadane mabudi aina soijaba masasu senani khangde magi thokpa laikai koi chatru naiba ngami haujiksu masak asaga udribasini tumhori hagdokpaga tade tumsanu maya ka makhaine ma tumsanoba nangi pina sumna moy bagi lisa sasa satribase nangni yadun tawriba kona nang oina ne aina phurakadoribani ko nang aingonda utainarabo kaino tainabai chumbu sumdro aina haise nangbu natu silam heli kaina nongmata phukhrabro maram leitana nupibu pangphudu phubu yabrada lamhela kisanu adu phugi ngairimne hai ada mara pumseng nangi nupisna challiba sajat isat ase lam heliba saini ni khangaba lam helikana phudraduna nang lam hendrakana phugi haribro sukhamdre dai noi yuase khangoi nangni khangoi ba natunu sumkhrabli na khangoi ayingbi sakumda prab changlaknaga saurapna kaino ngakta tumbasida pet ba wa pangang nangangnaga migi tumbak thugai sibo haima tumba kaibirabro mazai bi mabo lengkhat pira isibo ngan malidana ngakta kutumluso tumbuna noina thugairaga kamai tumba yadoino mem saubi masanu pata on silaklaga hai nupi na ngamba nangi nupi asya tumba yadre hai nang amta natu ko phai man bisi poraga kaino tumba sia amta phemu sa imana mrol ma pilabani nupi nang siyaw do khra nang hawatlaga imungi thabain khangsing khra toksin be chalo nasana uga do singdoklaga imana tawise mateng khra pangla aing bisuk toklaga iwa sia hu bu kamsin bi khama othok su thukre hanubi ni kai nungsi tabada masaksi ubudane nungmang khamu khari tawrise mem sobi taraduna hai athibiya aina wasidania huga kamsinjade nasina mapale dana pet pa yam ngangsanu nasindo soidap chani henak ai khoidi nangon haiba nasade panbro tawrisi gomase misi kaya si chinoba ayingbi masinno khumge tawbani thamongna khangai haire nupi nang nachinyam khumning ha kanada no aina nasa se dulur haribdo nangisi aina haibu wada thoi usitribra ayingbi mapuroi buna saunu wa hairakpaduda masindi khumda manemda masin paisilabduna thoki nomugi numitni memsobi masangamdaduna phamudi hipli thambong magi nupida nupi imasi masangamjibase cha sabdo krapijasi sakto ngalingi si thonglo chalo thapaka warure haisu chaklami isa suwari changan cha nu pothagi chak thongba kaido thongwan tadana kaw mai khumarak tuda thongmusu engamoiba noi kana thonglaga adum chajaw yumse nupi leribase imanga nanga khaktani sida ima masangamdrabanina chakse nangna thongmuk thoktro nupa aigona chakat wayam ngangna ko ai koksyam si angang si puthok laga amta thokro sa ai ngak tu ngai tum hogi thambo
ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯀꯣꯛ ꯆꯤꯛꯏ ꯍꯥꯏꯕꯗꯨꯗ ꯋꯥ ꯑꯀꯟꯕꯗꯤ ꯃꯍꯥꯛ ꯍꯥꯏꯔꯨꯗ꯭ꯔꯤ꯫ ꯇꯁꯦꯡꯅꯃꯛꯀꯤ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯃꯀꯣꯛ ꯆꯤꯛꯂꯤꯕꯣꯏ ꯈꯟꯗꯅ ꯍꯥꯏꯔꯛꯏ, ꯍꯣꯏ ꯍꯣꯏ, ꯅꯀꯣꯛꯇꯨ ꯆꯤꯛꯂꯕꯅꯤꯅ ꯄꯣꯊꯥꯔꯣ, ꯆꯥꯛꯇꯣ ꯑꯩ ꯊꯣꯡꯕꯤꯔꯨꯔꯒꯦ꯫ ꯑꯉꯥꯡꯁꯤꯗꯤ ꯅꯅꯥꯛꯇ ꯑꯗꯨꯝ ꯁꯥꯟꯅꯔꯒ ꯂꯩꯖꯔꯁꯅꯤ, ꯆꯥꯛꯈꯨꯝꯗ ꯑꯉꯥꯡ ꯄꯨꯁꯤꯜꯂꯒ ꯆꯥꯛ ꯊꯣꯡꯕꯗꯣ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯑꯁ ꯃꯣꯏꯇꯥ, ꯅꯪꯁꯤ ꯋꯥ ꯌꯥꯝ ꯉꯥꯡꯉꯤ꯫ ꯃꯤꯅ ꯀꯣꯛ ꯆꯤꯛꯏ ꯍꯥꯏꯔꯒ ꯑꯉꯥꯡꯁꯤ ꯀꯃꯥꯏꯅ ꯑꯩꯒꯤ ꯅꯥꯛꯁꯤ ꯊꯝꯃꯣ ꯍꯥꯏꯅꯣ? ꯑꯉꯥꯡꯅ ꯂꯥꯡꯇ ꯂꯪꯕꯗ ꯈꯣꯡꯕꯥꯟ ꯌꯧꯅꯤ ꯉꯁꯤ꯫ ꯍꯩꯗꯤ ꯀꯔꯤꯅꯣ ꯃꯁꯤꯕꯨ? ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤꯅ ꯑꯉꯥꯡꯁꯦ ꯑꯩ ꯄꯨꯊꯣꯛꯈ꯭ꯔꯒꯦ, ꯅꯪ ꯅꯀꯣꯛ ꯆꯤꯛꯏ ꯍꯥꯏꯔꯤꯕꯗꯣ ꯏꯔꯦꯟꯖꯅ ꯄꯣꯊꯥꯖꯔꯣ꯫ ꯊꯝꯕꯧ ꯃꯆꯥꯅꯨꯄꯥ ꯑꯄꯤꯛꯄꯗꯨ ꯄꯝꯗꯨꯅ ꯀꯥꯗꯒꯤ ꯊꯣꯛꯈꯤ, ꯑꯏꯪꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ꯫ ꯁꯤꯅꯤ ꯀꯩꯅꯣ ꯅꯨꯄꯥ ꯑꯄꯪꯕꯗ ꯂꯩꯕꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯣ꯫ ꯊꯝꯕꯧ ꯃꯆꯥꯗꯨꯃꯒ ꯆꯥꯛꯈꯨꯝꯗꯨꯗ ꯆꯥꯛ ꯊꯣꯡꯂꯤ꯫ ꯑꯉꯥꯡ ꯑꯄꯤꯛꯄꯒ ꯑꯣꯏꯔꯦ, ꯃꯈꯨꯠ ꯃꯁꯥꯒ ꯌꯥꯝ ꯂꯦꯡꯉꯦ ꯍꯥꯏꯗꯨꯅ ꯄꯣꯔꯒꯅꯤ ꯊꯣꯡꯂꯤꯕꯗꯣ꯫ ꯊꯕꯛ ꯆꯠꯂꯨꯕꯒꯤ ꯃꯁꯥꯗꯨꯁꯨ ꯌꯥꯝ ꯋꯥꯔꯕꯅꯤ, ꯄꯣꯊꯥꯅꯤꯡꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ, ꯊꯝꯕꯧ ꯋꯥꯔꯕꯁꯨ ꯋꯥꯅ ꯆꯥꯛꯇꯨ ꯊꯣꯡꯕ ꯇꯥꯏ꯫ ꯃꯦꯝꯆꯧꯕꯤ ꯃꯥꯁꯨ ꯃꯁꯥꯗꯨ ꯁꯣꯜꯂꯤ ꯁꯣꯜꯂꯤ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯄꯅꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯃꯁꯨ ꯄꯣꯔꯒ ꯆꯥꯛ ꯊꯣꯡꯂꯝꯕꯗꯨꯗ ꯏꯇꯞ ꯇꯞꯅ ꯍꯪꯂꯛꯏ, ꯃꯧꯗꯤ ꯀꯩꯗꯧꯔꯦ? ꯅꯪꯅ ꯑꯉꯥꯡ ꯄꯣꯔꯒ ꯆꯥꯛ ꯊꯣꯡꯂꯝꯂꯤꯕꯗꯤ? ꯃꯀꯣꯛ ꯆꯤꯛꯑꯦꯅ ꯐꯃꯨꯡꯗꯤ ꯐꯧꯔꯤ꯫ ꯆꯤꯛꯀꯅꯤ, ꯃꯥ ꯆꯤꯛꯀꯅꯤꯕ꯫ ꯉꯁꯥꯏ ꯁꯤꯡꯖꯨ ꯀꯣꯄꯥꯛ ꯑꯃ ꯃꯊꯟꯗ ꯁꯨꯔꯒ ꯆꯥꯈꯤꯕꯗꯤ ꯃꯥ ꯃꯀꯣꯛꯇꯣ ꯆꯤꯛꯂꯝꯂꯣꯏ, ꯆꯥꯕꯗꯗꯤ ꯃꯀꯣꯛꯇꯣ ꯆꯤꯛꯂꯝꯂꯣꯏꯕ ꯃꯥ꯫ ꯌꯥꯔꯤꯁꯤꯕ, ꯅꯁꯥ ꯉꯝꯗꯦ ꯍꯥꯏꯗꯥꯏꯅꯦ, ꯇꯨꯃꯤꯟꯅ ꯑꯝꯇ ꯂꯩꯕꯤꯔꯣꯁꯤ꯫ ꯅꯇꯨꯁꯤꯅ ꯆꯠꯂꯤꯕ ꯁꯥꯖꯠ ꯂꯤꯆꯠꯁꯤ ꯎꯕꯗꯅꯦ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯕ ꯉꯝꯗꯦꯅꯦ꯫ ꯑꯩꯗꯤ ꯍꯥꯏꯅ ꯁꯤꯈꯤꯅꯤ꯫ ꯂꯩꯍꯧꯔꯤꯕ ꯅꯣꯏꯒꯤꯗꯃꯛ ꯈꯟꯕꯗ ꯑꯩ ꯋꯥꯗꯕ ꯉꯝꯗꯦꯅꯦ꯫ ꯅꯣꯡꯃꯇ ꯃꯧ ꯑꯃꯅꯤꯗꯅ ꯅꯪꯒꯤ ꯅꯨꯄꯤꯁꯤꯅ ꯌꯥꯎ ꯉꯟꯅ ꯍꯧꯔꯒ ꯂꯥꯏ ꯊꯃꯩ ꯊꯥꯟꯕ ꯀꯥꯗꯣ ꯎꯈꯤꯗ꯭ꯔꯕꯅꯤ ꯏꯃꯤꯠꯁꯤꯅ꯫ ꯅꯨꯄꯤ ꯑꯃꯅ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯁꯥꯖꯠ ꯂꯤꯆꯠ ꯆꯠꯂꯛꯇ꯭ꯔꯕ꯫ ꯂꯝ ꯊꯣꯛꯇꯨꯅ ꯁꯦꯜ ꯇꯥꯜꯂꯤꯕ ꯅꯨꯄꯥ ꯅꯉꯣꯟꯗ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯔꯛꯄ ꯍꯥꯏꯕꯁꯦ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛꯄꯨꯗꯤ ꯅꯣꯏ ꯑꯩꯅ ꯍꯥꯏꯔꯤ ꯃꯌꯥꯝꯁꯦ ꯐꯠꯇꯅ ꯈꯜꯂꯝꯒꯅꯤ, ꯑꯗꯨꯕꯨ ꯍꯌꯦꯡ ꯀꯣꯟꯅ ꯅꯁꯥꯗ ꯑꯋꯥꯕ ꯇꯥꯔꯕ ꯀꯥꯟꯗ ꯃꯤꯗꯨꯅ ꯍꯥꯏꯔꯝꯕꯗꯣ ꯆꯨꯝꯃꯤꯗ ꯍꯥꯏꯅ ꯈꯜꯂꯛꯈꯤꯅꯤ꯫ ꯊꯝꯕꯧ ꯃꯃꯥꯅ ꯍꯥꯏꯔꯤ ꯃꯌꯥꯝꯗꯣ ꯑꯆꯨꯝꯕ ꯉꯥꯛꯇ ꯑꯣꯏꯕꯅ ꯃꯍꯥꯛ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯕ ꯉꯝꯗꯦ꯫ ꯀꯗꯥꯏ ꯏꯁꯨꯗꯣ ꯑꯩ ꯂꯧꯕꯤꯒꯦ꯫ ꯆꯥꯛ ꯊꯣꯡꯕꯗ ꯑꯉꯥꯡ ꯄꯣꯔꯒ ꯊꯣꯡꯕꯗꯣ ꯌꯥꯝ ꯋꯥꯕꯅꯤ, ꯅꯪ ꯆꯥꯛ ꯊꯣꯡꯐꯝ ꯈꯪꯂꯝꯂꯔꯣꯏ꯫ ꯄꯤꯔꯣ ꯀꯗꯥꯏ ꯏꯁꯨꯗꯣ꯫ ꯆꯨꯝꯃꯤ ꯊꯝꯕꯧ, ꯑꯉꯥꯡ ꯄꯣꯔꯒ ꯆꯥꯛ ꯊꯣꯡꯕꯗꯨ ꯊꯣꯡꯐꯝ ꯈꯪꯗꯦ꯫ ꯅꯣꯟꯈꯠ ꯅꯣꯟꯗꯥ ꯇꯧꯕꯗ ꯃꯈ꯭ꯋꯥꯡꯗꯨꯁꯨ ꯅꯥꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯥꯡꯁꯤꯗ ꯃꯍꯥꯛ ꯃꯃꯥꯕꯨ ꯀꯥ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯏ꯫ ꯅꯍꯥꯟ ꯃꯈꯩ ꯃꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯄꯣꯗꯨꯅ ꯑꯁꯣꯟꯕꯤ ꯃꯃꯥꯅ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨ ꯌꯥꯝ ꯋꯥꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯛꯏ꯫ ꯁꯨꯝ ꯈꯟꯖꯤꯜꯂꯨꯔꯒ ꯃꯥꯒꯤ ꯅꯨꯄꯤꯕꯨꯁꯨ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯏ꯫ ꯍꯟꯗꯛꯇꯤ ꯇꯥꯟꯖꯥꯕꯨ ꯆꯥꯔꯕꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯋꯥꯔꯛꯂꯒꯦ ꯍꯥꯏꯗꯨꯅ ꯊꯝꯕꯧ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ꯫ ꯃꯦꯝꯆꯧꯕꯤ ꯑꯉꯥꯡ ꯄꯨꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯊꯝꯕꯧꯅ ꯆꯥꯛ ꯑꯗꯨ ꯊꯣꯡꯍꯧꯔꯤ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯑꯃꯁꯨ ꯍꯧꯈꯤ꯫ ꯅꯨꯃꯤꯗꯥꯡꯋꯥꯏꯒꯤ ꯃꯇꯝꯅꯤ꯫ ꯑꯌꯤꯡꯕꯤ ꯃꯈꯨꯠꯇ ꯐꯤ ꯈꯔ ꯄꯥꯏꯔꯗꯨꯅ ꯃꯅꯦꯝꯗ ꯁꯪꯒꯠꯇꯅ ꯋꯥ ꯍꯥꯏꯔꯤ꯫ ꯊꯝꯕꯧꯁꯨ ꯊꯕꯛ ꯍꯜꯂꯛꯄꯒ ꯃꯄꯥ ꯆꯥꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯍꯦꯛ ꯇꯥꯏ꯫ ꯑꯌꯤꯡꯕꯤ ꯁꯥꯎꯅ, ꯐꯤꯁꯤ ꯁꯨꯔꯕꯗꯤ ꯉꯜꯂꯤ ꯁꯥꯔꯤꯉꯩ ꯂꯧꯁꯤꯟꯕ ꯀꯩꯗꯧꯒꯦ? ꯍꯅꯨꯕꯤ ꯅꯪ ꯀꯩꯗꯧꯔꯒ ꯌꯨꯝꯁꯤ ꯂꯩꯒꯦꯕ? ꯅꯪꯅ ꯐꯤꯁꯦ ꯃꯇꯝ ꯆꯥꯅ ꯂꯧꯁꯤꯜꯍꯧꯗꯕꯗꯒꯤ ꯅꯨꯡꯁꯤꯗ ꯍꯨꯝꯗꯣꯛꯄꯗ ꯐꯤꯁꯤꯡꯁꯦ ꯂꯩꯈꯣꯝꯗ ꯇꯥꯗꯨꯅ ꯂꯣꯏꯅ ꯃꯣꯠꯂꯦꯕ꯫ ꯐꯔꯛꯏꯅꯤꯁꯦ, ꯐꯔꯛꯏꯅꯤꯕ꯫ ꯃꯦꯝꯆꯧꯕꯤ ꯁꯣꯜꯂꯤ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯇ ꯅꯪꯒꯤ ꯐꯤꯁꯤꯡꯗꯣ ꯁꯨꯕꯤꯔꯦ꯫ ꯑꯩꯅ ꯂꯧꯁꯤꯟꯗ꯭ꯔꯤ ꯍꯥꯏꯔꯗꯤ ꯅꯪꯗꯤ ꯀꯣꯛ ꯂꯧꯁꯤꯟꯕ ꯀꯩꯗꯧꯒꯦ? ꯑꯩ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯇꯕꯒꯤ ꯉꯥꯏꯍꯥꯛ ꯍꯤꯞꯂꯨꯕꯅꯤ ꯑꯩꯁꯨ꯫ ꯀꯨꯝ ꯑꯃ ꯅꯥꯕ ꯅꯪꯒꯤ ꯂꯩꯅꯥꯁꯤꯕꯨ ꯀꯩ ꯂꯩꯅꯥꯅꯣ? ꯑꯗꯨꯃꯥꯏꯅ ꯅꯥꯒꯗꯧ ꯁꯔꯨꯛꯄꯨꯗꯤ ꯁꯤꯈ꯭ꯔꯣ ꯏꯕꯦꯝꯃ꯫ ꯅꯆꯥꯅꯨꯄꯥꯒꯩꯒ ꯑꯃꯨꯛꯇꯅꯦ ꯅꯨꯡꯉꯥꯏꯅ ꯌꯨꯝꯁꯤ ꯂꯩꯍꯧꯒꯦ꯫ ꯊꯝꯕꯧ ꯇꯥꯟꯖꯥ ꯆꯥꯔꯦ ꯈꯟꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯑꯣꯏꯔꯛꯂꯒꯦ ꯈꯟ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯗ ꯎꯁꯤꯠꯇꯅ ꯉꯥꯡꯂꯤꯕ ꯑꯌꯤꯡꯕꯤꯒꯤ ꯃꯆꯤꯟꯕꯥꯟ ꯑꯗꯨꯗ ꯈꯪꯊꯥ ꯍꯦꯛꯇ ꯊꯥꯖꯤꯜꯂꯛꯏ꯫ ꯑꯌꯤꯡꯕꯤ ꯀꯞꯉꯥꯡ ꯇꯧꯅ, ꯌꯦꯟꯊꯧ ꯃꯥꯟꯕ, ꯀꯩꯒꯤꯅꯣ ꯅꯪꯅ ꯄ꯭ꯔꯞ ꯂꯥꯛꯂꯒ ꯑꯩꯕꯨ ꯐꯨꯔꯤꯕꯗꯤ? ꯄꯨꯡꯕꯗꯨ ꯅꯠꯇꯦ, ꯅꯪ ꯉꯁꯤ ꯑꯩ ꯈꯨꯗ ꯁꯤꯔꯗꯧꯅꯤ꯫ ꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯧ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯐꯨꯊꯕ ꯍꯧꯔꯛꯏ꯫ ꯈꯪꯕ꯭ꯔ ꯅꯇꯟꯗꯣ ꯌꯥꯝ ꯇꯟꯈꯤꯗ꯭ꯔꯥ? ꯅꯪꯗꯧꯅ ꯇꯧꯕ ꯃꯧ ꯂꯩꯀꯥꯏꯁꯤꯗ ꯀꯅꯥ ꯌꯥꯎꯏ? ꯅꯍꯥꯟ ꯃꯈꯩ ꯑꯩ ꯃꯤꯒꯤ ꯃꯥꯡꯗ ꯈꯠꯅꯕ ꯄꯥꯝꯗꯕꯒꯤ ꯈꯪꯁꯤꯟꯅꯗ ꯎꯁꯤꯟꯅꯗ ꯈꯔ ꯂꯩꯔꯒ ꯒ꯭ꯌꯥꯟ ꯇꯥꯖꯔꯛꯀꯅꯤ ꯈꯟ ꯇꯨꯃꯤꯟ ꯂꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯗꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ, ꯑꯗꯨꯅ ꯅꯅꯞ ꯇꯠꯄ ꯃꯈꯩ ꯐꯨꯔꯒ ꯋꯥꯔꯛꯄ ꯇꯥꯔꯦ꯫ ꯑꯣ ꯏꯃꯥ, ꯌꯥꯒ ꯂꯣꯏ ꯇꯦꯛꯂ ꯃꯥꯜꯂꯦ꯫ ꯆꯤꯟꯁꯤ ꯊꯥꯖꯤꯜꯂꯛꯄꯒꯤ ꯇꯨꯄꯥ ꯐꯨꯔꯤꯁꯦ ꯑꯝꯇ ꯂꯦꯞꯄꯣ, ꯑꯩ ꯁꯤꯕ ꯇꯥꯔꯦꯕ꯫ ꯃꯦꯝꯆꯧꯕꯤ ꯃꯥꯁꯨ ꯈꯥꯝꯗꯣꯛꯇꯦ, ꯈꯔ ꯐꯨꯖꯁꯅꯨ ꯈꯜꯂꯤ꯫ ꯊꯝꯕꯧ ꯁꯥꯎꯅ ꯑꯃꯨꯛꯀꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯅꯥꯡꯒꯟꯗꯨꯗ ꯗꯨꯞ ꯊꯥꯖꯤꯜꯂꯒ, ꯀꯇꯟ ꯆꯨꯕꯤ ꯅꯪ ꯆꯨꯈꯤꯗ꯭ꯔꯥ ꯀꯇꯟꯗꯣ? ꯆꯨꯈꯤꯗ꯭ꯔꯥ? ꯑꯌꯤꯡꯕꯤ ꯀꯞꯂꯒ, ꯑꯁ ꯊꯕꯥꯛ ꯏꯄꯨꯝ ꯆꯪꯂꯤ, ꯑꯩ ꯁꯤꯔꯦꯕ ꯃꯣꯏꯇ, ꯑꯩ ꯁꯤꯔꯦꯕ꯫ ꯍꯤꯡꯕꯒꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯅꯆꯤꯟ ꯈꯨꯝꯗꯅ ꯋꯥ ꯉꯥꯡꯂꯤꯕꯗꯣ? ꯉꯁꯤꯗꯤ ꯅꯪ ꯁꯤꯗ꯭ꯔꯤꯐꯥꯎ ꯑꯩꯅ ꯐꯨꯔꯗꯧ꯫ ꯇꯧꯈꯤꯗ꯭ꯔꯥ? ꯇꯧꯈꯤꯗ꯭ꯔꯥ?
ꯑꯌꯤꯡꯕꯤ ꯅꯥꯃꯟꯕꯅ ꯈꯥꯡꯕ ꯉꯝꯗ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ ꯇꯧꯖꯔꯔꯣꯏ ꯃꯣꯏꯇꯥ ꯑꯩ ꯇꯧꯖꯔꯔꯣꯏꯕ ꯏꯃꯥ ꯅꯃꯧꯕꯨꯝꯇ ꯀꯟꯕꯤꯌꯨ ꯑꯩ ꯉꯁꯤꯗꯒꯤ ꯂꯝꯒꯤ ꯍꯦꯟꯖꯔꯔꯣꯏ ꯀꯇꯟꯒ ꯆꯨꯖꯔꯣꯏꯕ ꯉꯁꯤꯗꯒꯤ ꯑꯩ ꯊꯕꯛ ꯐꯕꯤ ꯃꯧ ꯑꯃ ꯑꯣꯏꯖꯔꯒꯦ 이마다가 짝합다 통한자로 나무목다 간비요 이마 하이 시행레브라니 난기 와세 ꯉꯥꯏꯍꯥꯛꯀꯤ ꯅꯁꯥ ꯀꯟꯖꯅꯕ ꯑꯣꯏꯗꯕ ꯉꯥꯡꯕꯒꯗꯤ ꯅꯠꯇꯦꯀꯣ ꯆꯩꯅꯥ ꯃꯔꯛꯁꯤꯗ ꯏꯃꯥ ꯑꯩꯅ ꯑꯃꯨꯛ ꯑꯣꯏꯗꯕ ꯉꯥꯡꯈꯤꯗ꯭ꯔꯣ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯃꯧꯕꯨ ꯊꯥꯖꯕꯤꯌꯨ ꯏꯃꯥ ꯅꯃꯧ ꯉꯁꯤꯗꯒꯤ ꯂꯝ ꯍꯦꯟꯖꯔꯔꯣꯏꯕ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯔꯕꯗꯨꯗꯗꯤ ꯃꯦꯝꯆꯧꯕꯤ ꯃꯆꯥꯅꯨꯄꯥꯕꯨ ꯈꯝꯂꯛꯏ ꯌꯥꯔꯦ ꯌꯥꯔꯦ ꯏꯃꯥꯒꯤ ꯑꯆꯧꯕ ꯏꯃꯧꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯒꯦ ꯍꯥꯏ ꯐꯨꯔꯤꯕꯗꯣ ꯑꯃꯨꯛꯇ ꯂꯦꯞꯂꯨꯁꯤ ꯊꯝꯕꯧ ꯐꯨꯕꯗ ꯂꯦꯞꯂꯒ ꯄꯤꯁꯨꯝ ꯁꯨꯛꯇꯨꯅ ꯍꯥꯏꯔꯛꯏ ꯂꯝ ꯍꯦꯟꯖꯔꯣꯏ ꯍꯥꯏꯔꯒ ꯃꯇꯨꯡ ꯃꯅꯥꯎ ꯂꯝ ꯍꯦꯟꯗꯦꯜꯂꯨ ꯉꯁꯤ ꯐꯨꯔꯤꯕꯁꯤꯗꯒꯤ ꯍꯦꯟꯅ ꯃꯄꯣꯛ ꯇꯔꯦꯠꯃꯛꯇ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯂꯪꯈꯠꯂ ꯀꯥꯎꯔ ꯇꯧꯗꯧꯅꯤ ꯈꯪꯉꯨꯅꯨ ꯑꯌꯤꯡꯕꯤꯒꯤꯅ ꯃꯉꯛꯇꯨ ꯐꯦꯠ ꯍꯥꯏꯗꯨꯅ ꯑꯁꯦꯡꯕꯅꯤ ꯃꯣꯏꯇꯥ ꯑꯩ ꯇꯧꯖꯔꯣꯏꯕ ꯂꯝꯒ ꯑꯃꯠꯇ ꯍꯦꯟꯖꯔꯣꯏ ꯑꯩꯅ ꯍꯥꯏꯁꯦ ꯊꯥꯖꯕꯤꯌꯨ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯌꯤꯡꯕꯤ ꯍꯥꯟꯅ ꯀꯇꯟ ꯆꯨꯔꯝꯕ ꯃꯇꯟ ꯇꯜꯂꯝꯕꯗꯨ ꯊꯝꯕꯧꯒꯤ ꯑꯃꯨꯛꯀꯤ ꯈꯨꯐꯨꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯑꯐꯕ ꯃꯧ ꯑꯃ ꯑꯣꯏꯗꯨꯅ ꯏꯃꯨꯡ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯂꯤꯁꯅꯔꯁꯤꯡꯒꯤ ꯃꯔꯛꯇ ꯅꯨꯄꯤ ꯂꯝꯍꯦꯟꯕ ꯀꯇꯟ ꯁꯨꯕ ꯌꯥꯎꯔꯕꯗꯤ ꯑꯃꯨꯛꯇꯪ ꯗꯝꯗꯝ ꯐꯨꯗꯨꯅ ꯊꯝꯕꯧꯅ ꯅꯨꯄꯤ ꯋꯥꯔꯛꯄꯁꯤꯒꯨꯝ ꯑꯃꯨꯛꯇꯪ ꯋꯥꯔꯛꯄꯤꯌꯨ ꯍꯥꯏꯖꯔꯤ